Niranjoy lai Lemuzam. Hello brother nungaibo. Hey. Nungairiye Niranjoy. Hey. Nungairiyan kumbata abune. Sum awa nungai sidi dum matam pumda dum thengnarane dubu. Nungai thokna hingba haise. Isu yam tangai fataba moy lerame. Live se ay mayamdasu share tawgibane do. Pung 9:30 gi timing laidagi hongnaba haina tawbado adu tang chontharaga hꯧꯔꯦ ꯑꯗꯣ ꯃꯌꯥꯝꯗ WhatsAppꯇ ꯒ꯭ꯔꯨꯞꯇ ꯁꯤꯌꯔ ꯇꯧꯁꯟꯈꯤꯕꯅꯤ ꯃꯌꯥꯝꯁꯦ ꯊꯦꯡꯅꯗꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯅꯤꯔꯟꯖꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯀꯣ ꯔꯥꯀꯦꯁ ꯏꯇꯥꯎ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯕꯣ ꯆꯥꯛ ꯏꯁꯤꯡ ꯏꯇꯥꯎ ꯎꯅ ꯂꯣꯏꯈ꯭ꯔꯦ ꯆꯥꯛꯁꯦ ꯉꯁꯤ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯍꯣꯠꯅꯈ꯭ꯔꯦ ꯏꯇꯥꯎꯗꯤ ꯆꯥꯔꯕꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯋꯤꯗ꯭ꯔꯣꯝ ꯔꯣꯃꯦꯁ ꯁꯤꯡ ꯕ꯭ꯔꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯍꯥꯏ ꯔꯣꯃꯦꯁ ꯌꯥꯏꯌꯦ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯀꯃꯦꯟ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯦ ꯀꯩꯅꯣꯗꯅ ꯍꯦꯟꯅ ꯄꯨꯡ 9 ꯁ꯭ꯋꯥꯏꯋꯥꯏꯗꯅ ꯍꯦꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯥꯜꯂꯦ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯈꯤꯇꯪ ꯉꯜꯂꯤꯉꯩꯗ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯀꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯎꯗꯦ ꯔꯥꯀꯦꯁ ꯆꯥꯔꯦ ꯍꯥꯏꯔꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯊꯦꯡꯉꯦꯗ ꯀꯩꯅꯣ ꯉꯁꯤꯗꯤ ꯍꯥꯏ ꯏꯇꯥꯎ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯗꯒꯤ ꯇꯧꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯣꯠꯄ ꯇꯧꯔꯤꯉꯩꯗ ꯑꯗꯨꯝ ꯈꯔ ꯊꯦꯡꯊꯈ꯭ꯔꯦ ꯑꯗꯣ 9ꯁꯦ ꯌꯥꯝ ꯀꯟꯅ ꯊꯦꯡꯕꯗꯤ ꯑꯣꯏꯗꯦꯗ ꯍꯣꯏ ꯊꯦꯡꯕ ꯍꯥꯏꯁꯦ ꯌꯥꯝ ꯉꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯋꯤꯗ꯭ꯔꯣꯝ ꯔꯣꯃꯦꯁ ꯁꯤꯡ ꯁꯦꯝꯁꯪ A35ꯁꯦ 5Gꯗꯤ ꯑꯣꯏꯔꯒ ꯅꯦꯠꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯃꯐꯝꯗꯨꯅ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯒꯤ ꯀꯩꯅꯣ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯂꯦꯚꯦꯜꯗꯒꯨꯝꯕ ꯂꯩꯕ ꯐꯣꯟꯁꯤꯡꯁꯦ ꯅꯦꯠꯋꯥꯛꯀꯤ ꯏꯁꯨꯁꯦ ꯈꯔ ꯑꯗꯨꯝ ꯂꯩ ꯐꯣꯟ ꯑꯌꯥꯝꯕꯗ ꯁꯨꯝ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯅꯦꯠꯋꯥꯛꯀꯤ ꯑꯦꯟꯇꯤꯅꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯃꯣꯏ ꯅꯦꯠꯋꯥꯛꯀꯤ ꯁꯤꯒꯅꯦꯜꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯋꯤꯛ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯌꯥꯝꯕ ꯐꯣꯟꯁꯤꯡꯗ ꯑꯗꯨꯒ ꯃꯐꯝꯅꯁꯨ ꯂꯩ ꯑꯗꯣ ꯃꯐꯝꯒꯤꯁꯨ ꯌꯥꯝ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯤꯕ ꯅꯦꯠꯋꯥꯛꯀꯤ ꯁꯤꯝꯒꯤ ꯅꯦꯠꯋꯥꯛ ꯁꯤꯝꯗꯣ ꯖꯤꯑꯣ ꯑꯣꯏꯒꯦꯔꯥ ꯏꯌꯥꯔꯇꯦꯜ ꯑꯣꯏꯒꯦꯔꯥ ꯚꯣꯗꯥ ꯐꯣꯟ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗꯗꯤ 2-3ꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤꯅ ꯑꯗꯣ ꯃꯐꯝꯒꯤꯁꯨ ꯌꯥꯝ ꯃꯈꯥ ꯄꯣꯜꯂꯦ ꯂꯣꯏꯅꯃꯛ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯌꯥꯝ ꯀꯟꯅ ꯁꯤꯒꯅꯦꯜ ꯁ꯭ꯇ꯭ꯔꯦꯡ ꯀꯟꯕ ꯃꯐꯝꯗ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯊꯣꯏꯗꯣꯛꯄ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯦꯡꯅꯗ꯭ꯔꯦ ꯅꯤꯔꯟꯖꯣꯏ ꯂꯥꯏꯃꯨꯖꯝꯅ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯗꯔ ꯍꯥꯏ ꯍꯣꯏ ꯅꯤꯔꯟꯖꯣꯏ ꯑꯗꯨꯝ ꯄꯨꯟꯁꯤꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯅꯤ ꯑꯗꯨꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕ ꯍꯥꯏꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯕ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯅꯥ CS ꯍꯥꯏ ꯁꯅꯥ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯄꯣꯜ ꯑꯃ ꯁꯨꯝ ꯊꯝꯕꯅꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯍꯧꯕ ꯌꯥꯅꯕ ꯍꯥꯏꯅ ꯑꯗꯣ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯌꯦ ꯈꯔ ꯄꯨꯡ 9 ꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯆꯥꯗꯕꯁꯦ ꯑꯩ ꯈꯤꯇꯪ ꯊꯦꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯗꯦꯁꯟ ꯅꯤꯡꯊꯧꯖꯥꯅ ꯕ꯭ꯔꯗꯔ ꯂꯣ ꯕꯖꯦꯠꯇ ꯄꯣꯀꯣ C71ꯁꯦ ꯐꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯍꯥꯏ ꯄꯣꯀꯣ C71ꯁꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕꯗꯤ ꯑꯗꯨꯝ ꯒꯦꯝ ꯁꯨꯝ ꯑꯦꯚꯔꯦꯖꯇꯀꯣ ꯃꯥꯒꯤ ꯃꯤꯠ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯠꯇꯤꯡꯁꯇꯣ ꯑꯗꯨ ꯌꯥꯝꯅ ꯍꯥꯏ ꯑꯦꯟ ꯁꯦꯠꯇꯤꯡ ꯅꯠꯇꯕꯤꯗꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯏ ꯒꯦꯝ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯕꯅꯦ ꯑꯗꯨꯝ ꯌꯥꯏ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝ ꯐꯕ ꯃꯕꯨꯡꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏ ꯁꯅꯥ CS ꯁꯅꯥꯁꯦ ꯑꯩꯈꯣই ꯏꯆꯟꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯅꯥ CS ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯩꯅꯣꯅꯦ ꯒꯣꯔꯕꯆꯣꯞ ꯍꯥꯏꯕ
ꯑꯗꯣ ꯑꯩ ꯍꯥꯟꯅ ꯆꯦꯅꯦꯜꯁꯤꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯥꯡꯅ ꯊꯝꯃꯝꯕꯅꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯪꯅꯕ ꯍꯥꯏꯅ ꯑꯗ ꯃꯌꯥꯝꯅ ꯍꯥꯏꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯇꯕ ꯃꯤꯡ ꯑꯣꯏꯕ ꯑꯗꯒꯤ ꯄ꯭ꯔꯣꯅꯟꯁꯤꯌꯦꯁꯟꯁꯦ ꯑꯗꯨꯝ ꯂꯥꯟꯅ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯁꯝꯖꯜꯂꯀꯥꯟꯗ GB ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯣꯔꯠꯀꯠꯇ ꯊꯝꯃꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯁꯥꯡꯅ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯃꯤꯡꯒ ꯀꯣꯟꯅꯅ ꯊꯝꯃꯝꯕꯅꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯂꯣꯏꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯣꯜ ꯑꯃꯁꯨ ꯊꯝꯕꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯍꯥꯏꯅ ꯆꯥꯔꯒꯅ ꯆꯥꯔꯦ ꯆꯥꯗ꯭ꯔꯒꯅ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯣ ꯑꯗꯨꯝ ꯇꯛ ꯇꯛ ꯑꯝꯇ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯃꯌꯥꯝꯁꯤꯀꯣ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯌꯥꯝ ꯋꯤꯗ꯭ꯔꯣꯝ ꯔꯣꯃꯦꯁ ꯁꯤꯡ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯁꯥꯏꯇꯣꯟ ꯍꯥꯏꯅ ꯃꯃꯤꯡ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯇꯥꯗ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯇꯥꯛꯂꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯤꯗꯤꯝ ꯂꯥꯏꯟꯁꯤꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯀꯣ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯂꯥꯟꯊꯔꯅꯤ ꯀꯣꯛꯇꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯂꯝꯁꯨ ꯂꯥꯟꯊꯔꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯟꯁꯤꯟꯕ ꯌꯥꯗꯕ ꯕꯥꯎꯟꯗꯔꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯃ ꯖꯒꯥ ꯑꯃ ꯂꯩꯕꯗꯣ ꯕꯣꯛꯁ ꯈꯥꯏ ꯀꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯐꯥꯏꯁꯤꯡꯅꯒ ꯉꯥꯛꯇꯅꯒ ꯏꯔꯥꯡꯒ ꯌꯥꯝ ꯇꯧꯈꯤꯕ ꯖꯒꯥꯗꯣ ꯑꯗꯨꯗꯒꯤ ꯃꯃꯥꯡ ꯄꯥꯡꯕ ꯂꯝꯕꯤ ꯑꯃꯈꯛ ꯆꯪꯉꯤꯑꯕ ꯑꯗꯨꯗ ꯆꯪꯉꯒ ꯀꯤꯂꯣꯃꯤꯇꯔ 2.5 ꯃꯌꯥꯝ ꯆꯪꯉꯀꯥꯟꯗ ꯑꯗꯨꯗ ꯂꯩ ꯁꯥꯏꯇꯣꯟ ꯍꯥꯏꯅ ꯑꯗꯨꯒꯤ ꯂꯝꯗꯨꯗꯩꯅꯤ ꯔꯥꯀꯦꯁ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯅꯣꯕꯦꯝꯕꯔ ꯌꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯉꯥꯏꯌꯨꯀꯣ ꯏꯇꯥꯎ ꯃꯇꯝ ꯉꯥꯏꯌꯨꯀꯣ ꯏꯇꯥꯎ ꯃꯔꯝꯗꯤ ꯅꯁꯥꯅ ꯈꯪꯖꯔꯣ ꯏꯇꯥꯎ ꯈꯪꯉꯤ ꯑꯩ ꯑꯗꯨꯝ ꯈꯔ ꯌꯥꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯁꯨ ꯃꯗꯨ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯍꯧꯅꯀꯣ ꯑꯃꯨꯛꯇꯪ ꯔꯦꯁ ꯂꯧꯔꯒ ꯄꯣꯊꯥꯔꯒ ꯈꯤꯇꯪ ꯈꯔ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏꯅꯕ ꯍꯥꯏꯅ ꯈꯟꯗꯤ ꯈꯜꯂꯤꯌꯦ ꯑꯗꯣ ꯉꯝꯗꯧꯗꯤ ꯃꯥꯟꯗꯦ ꯃꯔꯝꯗꯨꯗꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯒꯦ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯔꯔꯣꯏꯁꯦ ꯑꯗꯨꯝ ꯔꯣꯃꯦꯁꯁꯤꯡꯅ ꯇꯥꯏ ꯕ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤꯅꯤ ꯑꯗꯣ ꯁꯥꯏꯇꯣꯟꯗꯣ ꯃꯌꯥꯝꯅ ꯄꯥꯛꯇꯤ ꯇꯥꯟꯅꯗꯕ ꯂꯝ ꯑꯣꯏ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯚꯦꯂꯤꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯇꯥꯔꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒꯒꯤ ꯕꯥꯎꯟꯗꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯂꯩꯔꯕ ꯌꯥꯝꯅ ꯃꯄꯥꯟ ꯑꯣꯏꯕ ꯂꯝ ꯑꯃꯅꯤ ꯄꯤꯌꯣꯕꯔꯇ ꯂꯣꯡꯖꯝꯅ ꯕ꯭ꯔꯣ ꯌꯨꯝ ꯄꯥꯜꯂꯕ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯍꯥꯏ ꯑꯌꯥꯝꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤ ꯑꯗꯣ ꯍꯣꯠꯅꯕꯁꯦ ꯑꯗꯨꯝ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯩꯁꯥ ꯊꯣꯛꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯔꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ 10 ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯃꯃꯥꯡꯒꯤ ꯆꯍꯤ ꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯣꯛꯊꯣꯛꯑꯒ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯨꯛ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯏꯕ ꯃꯣꯡꯖꯝ ꯍꯥꯏꯗ ꯃꯥꯜꯂꯦꯀꯣ ꯑꯣꯞꯄꯣ ꯔꯦꯅꯣ 13ꯁꯦ ꯃꯥꯒꯤ ꯕꯖꯦꯠꯁꯤꯒ ꯌꯦꯡꯅꯕꯗ ꯐꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏ ꯑꯣꯞꯄꯣ ꯔꯦꯅꯣꯁꯦ ꯌꯥꯝꯅ ꯑꯣꯞꯄꯣꯒꯤ ꯁꯦꯔꯤꯁꯁꯦꯀꯣ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯁꯤꯗ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯈꯔ ꯈꯦꯠꯅꯩ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯗꯦ ꯑꯩꯅ ꯂꯧꯋꯦ ꯑꯗꯨꯒ ꯑꯦꯚꯔꯦꯁꯇ ꯂꯩꯕ ꯐꯣꯟꯅꯦꯅ ꯑꯗꯨꯒ ꯗꯤꯖꯥꯏꯟꯗ ꯃꯥꯒꯤ ꯂꯨꯛꯁꯇꯣ ꯕꯤꯜ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯍꯦꯟꯁ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯀꯦꯃꯦꯔꯥꯒꯨꯝꯕꯒꯤ ꯈꯜꯂꯒꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯕꯅꯦ ꯃꯕꯨꯡꯁꯦ ꯂꯥꯏꯞ ꯌꯥꯎꯕ ꯃꯤꯔꯥ ꯀꯩꯀꯩ ꯂꯥꯏꯞ ꯄꯤꯒꯦ ꯍꯥꯏ ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨꯒꯨꯝꯕꯗꯤ ꯆꯠꯄ ꯂꯩꯇꯦ ꯌꯥꯎꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯆꯦꯅꯦꯜꯁꯤ ꯈꯔ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯔꯒ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯄꯛꯄꯅꯤ ꯑꯗꯣ ꯃꯇꯝ ꯈꯔꯃꯨꯛ ꯈꯤꯇꯪ ꯊꯥ 4-5ꯃꯨꯛꯀꯤ ꯆꯥꯡꯁꯦ ꯍꯟꯗꯛ ꯍꯧꯖꯤꯛꯇꯒꯤ ꯄꯥꯔꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯇꯟꯖꯥ ꯆꯥꯗꯕꯗꯒꯤ ꯂꯥꯏꯚꯀꯁꯦ ꯇꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯨꯝ ꯆꯦꯅꯦꯜꯁꯤꯗ ꯍꯥꯟꯅꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅꯀꯣ ꯃꯣꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯛꯑꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯕꯗꯨꯗ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯝꯗꯕꯗꯨꯅ ꯇꯟꯖꯥ ꯆꯥꯕ ꯑꯩꯒ ꯁꯪꯕ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯌꯦꯡꯉꯒ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡ ꯈꯛꯇ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯇꯧꯗꯦ ꯂꯥꯏꯚꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯏꯚꯁꯦ ꯁꯨꯃꯥꯏꯅ ꯄꯨꯡ 9:30-10:00 ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯇꯧꯔꯒ ꯆꯦꯅꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝ ꯇꯣꯄꯤꯛꯁꯤꯡꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯅꯤꯗ
ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯗꯨꯝ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯃꯇꯧ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯁꯨꯝ ꯃꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯎꯏ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏꯚ ꯇꯧꯕꯅꯦ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯗꯗꯤ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯗꯦꯁꯟ ꯅꯤꯡꯊꯧꯖꯥꯅ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯗꯦꯁꯟ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯇꯣꯏꯅ ꯍꯥꯏꯁꯦ ꯑꯩ ꯌꯥꯝ ꯆꯥꯡ ꯀꯨꯡꯅꯗꯤ ꯑꯩ ꯊꯥꯒꯠꯄ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯩ ꯌꯥꯔꯤꯉꯩꯗꯤ ꯍꯞꯇꯥ ꯑꯃ ꯚꯤꯗꯤꯑꯣ ꯑꯃꯅꯤꯗꯤ ꯊꯥꯒꯠꯅꯕ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒꯤ ꯉꯝꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯕꯦꯛꯀꯞꯇꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯒ ꯀꯅꯦꯛꯁꯟꯗꯣ ꯇꯠꯇꯅꯕ ꯍꯥꯏꯅꯀꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯕ ꯀꯃꯦꯟꯗ ꯍꯪꯉꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯁꯤꯒꯤ ꯂꯥꯏꯚꯁꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯂꯥꯏꯚꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨ ꯉꯝꯅꯕꯗ ꯑꯩ ꯍꯣꯠꯅꯒꯦ ꯑꯩ ꯁꯤꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯑꯩ ꯃꯁꯤꯗꯩꯁꯤꯗ ꯈꯣꯡꯁꯦ ꯊꯥꯡꯖꯤꯟꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯁꯤꯗꯩꯁꯤꯗ ꯃꯇꯝꯗꯣ ꯂꯣꯏꯅꯃꯛ ꯄꯤꯕꯗꯣ ꯗꯦꯗꯤꯀꯦꯠ ꯇꯧꯕꯗꯣ ꯉꯝꯗꯕꯅꯤꯅ ꯑꯩ ꯈꯤꯇꯪꯗꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯈꯤꯇꯪꯗꯤ ꯂꯩ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯗꯨꯁꯨ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯋꯥꯔꯧꯕꯤꯔꯣꯏꯅ ꯈꯟꯖꯩ ꯔꯥꯀꯦꯁ ꯀꯨꯟꯗ꯭ꯔꯥꯛꯄꯝ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯏꯇꯥꯎ ꯍꯥꯏꯔꯒ ꯏꯇꯥꯎ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯄꯣꯊꯥꯔꯕꯤꯔꯣ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯇꯟꯖꯥ ꯆꯥꯕꯗ ꯑꯃꯨꯛ ꯋꯥꯔꯤ ꯐꯖꯅ ꯑꯝꯇ ꯁꯥꯟꯅꯒꯗꯕ ꯂꯩ ꯁꯥꯟꯅꯈꯤꯁꯦ ꯄꯤꯌꯣꯕꯔ ꯇꯨꯂꯣꯡꯖꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅꯁꯨ ꯑꯗꯨꯝ ꯑꯩꯅ ꯍꯦꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯁꯅꯥ ꯁꯦꯁꯅ ꯃꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯇꯁꯨ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯂꯥꯏꯚꯇꯁꯨ ꯃꯕꯨꯡꯒꯤꯁꯨ ꯑꯗꯨꯝ ꯃꯕꯨꯡꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯃꯕꯨꯡ ꯑꯩꯒꯤ ꯐꯣꯟ ꯐꯦꯟ ꯃꯌꯥꯝ ꯂꯩ ꯃꯕꯨꯡꯒꯁꯨ ꯈꯪꯅꯍꯧꯋ ꯍꯥꯏ ꯍꯣꯏ ꯑꯩꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯇꯟꯖꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯌꯦꯡꯖꯒꯦ ꯌꯥꯎꯕ ꯁꯔꯨꯛ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯁꯔꯨꯛ ꯌꯥꯅꯕ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯑꯩ ꯀꯔꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯌꯥꯎꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯑꯩ ꯈꯪꯖꯗꯦ ꯑꯗꯣ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯩ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯩ ꯍꯣꯡꯉꯒꯦ ꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯈꯣꯡꯗꯥꯔꯒꯦ ꯃꯇꯝ ꯄꯨꯝꯕ ꯑꯩ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯃꯁꯤꯗ ꯆꯪꯁꯜꯂꯒꯦꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯪ ꯋꯥꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯩ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯒꯤ ꯇꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯊꯣꯛ ꯄꯥꯡꯁꯤꯟ ꯇꯧꯅꯁꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯩ ꯑꯉꯝꯕꯅ ꯕ꯭ꯔꯣ ꯒꯦꯃꯤꯡ ꯐꯣꯟ ꯑꯟꯗꯔ 30K ꯑꯃꯇ ꯍꯥꯏ ꯒꯦꯃꯤꯡ ꯐꯣꯟꯁꯦ ꯄꯣꯀꯣ C7 Pro ꯍꯥꯏꯗꯣꯏꯔꯥ ꯍꯣꯏ ꯑꯃ ꯍꯟꯗꯛꯇ ꯂꯣꯟꯆ ꯇꯧꯕꯅꯤ 22,000ꯒꯤ ꯆꯥꯡꯗ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯑꯩꯅ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯥꯁꯤ ꯌꯥꯝ ꯐꯅ ꯎꯏ ꯗꯥꯏꯔꯦꯛ ꯑꯩꯅ ꯍꯦꯟꯁ ꯑꯣꯟ ꯑꯩꯅ ꯄꯥꯏꯔꯒ ꯌꯦꯡꯉꯨꯕꯗꯤ ꯅꯠꯇꯕꯅꯤna ꯃꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯣ ꯑꯗꯨꯗꯤ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯣꯟꯗꯨꯒꯤ ꯑꯣꯟ ꯄꯦꯄꯔ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗꯨ ꯌꯦꯡꯉꯀꯥꯟꯗꯗꯤ ꯃꯗꯨ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯅꯤ 30,000ꯒꯤ ꯃꯅꯨꯡꯗ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇꯗꯤꯀꯣ ꯃꯔꯝꯗꯤ ꯄꯣꯀꯣꯒꯤ ꯐꯣꯟꯗꯣ ꯃꯥ ꯑꯩꯈꯣꯏꯒꯤ ꯒꯦꯃꯤꯡ ꯑꯗꯨꯒꯨꯝꯕ ꯑꯣꯗꯤꯌꯦꯟꯁꯁꯤꯡ ꯑꯗꯨꯝꯕ ꯒꯦꯃꯤꯡ ꯄꯥꯝꯕꯁꯤꯡꯗ ꯃꯥꯅ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯗꯨꯝꯕ ꯐꯣꯟ ꯑꯃꯅꯤꯅ A35ꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏ A35ꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃ ꯁꯨꯝ ꯕꯖꯦꯠ ꯔꯦꯟꯖꯇ ꯂꯩꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡꯉꯩ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 15,000 13,000 13 ꯑꯗꯨꯋꯥꯏꯐꯥꯎꯗ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯣꯐꯔ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯂꯨꯄꯥ 10,000 ꯐꯥꯎꯕꯒꯤ ꯁ꯭ꯋꯥꯏ ꯔꯦꯟꯖꯁꯤꯗ ꯑꯗꯨꯝ ꯎꯕ ꯐꯪꯈꯤ ꯑꯗꯨꯝ ꯃꯃꯜꯁꯨ ꯍꯣꯡꯊꯔꯛꯑꯦ ꯃꯇꯝꯁꯤ ꯌꯥꯝ ꯁꯥꯡꯅ ꯂꯤꯔꯕ ꯐꯣꯟ ꯑꯃꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯕꯦꯇ꯭ꯔꯤꯁꯨ ꯑꯗꯨꯝ 5,000 mAhꯀꯤ ꯕꯦꯇ꯭ꯔꯤꯅ ꯕꯦꯀꯞꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯝ ꯄꯤꯕ ꯌꯥꯅꯤꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯐꯣꯟ ꯑꯃꯈꯛꯅꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯁꯖꯦꯁ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯦꯇꯦꯁ ꯑꯣꯏꯕ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯂꯣꯟꯆ ꯇꯧꯕ ꯑꯗꯨꯝꯕ ꯐꯣꯟ ꯈꯛꯇ ꯑꯣꯏꯅ ꯑꯩ ꯁꯖꯦꯁ ꯇꯧꯕꯅꯦꯕꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯃꯥꯡꯒꯤ ꯃꯥꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯃꯇꯝꯗ ꯌꯥꯝ ꯐꯈꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ 4-5 ꯐꯥꯈ꯭ꯔꯕ 3-4 ꯐꯥꯈ꯭ꯔꯕ ꯐꯣꯟꯗ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯝꯄꯅꯤꯅ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈꯤꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯇ ꯅꯠꯇꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯝ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗ ꯃꯥꯒꯤ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯄꯥꯔꯠꯁ ꯐꯪꯗꯕꯒꯤ ꯁꯦꯝꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯀꯝꯄꯅꯤꯒꯤ ꯃꯣꯏ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯐꯥꯎꯕꯅꯕꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯦꯝꯕ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯎꯏ ꯊꯦꯡꯅꯩꯕꯀꯣ ꯑꯗꯨꯗꯨꯅ
ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯑꯗꯨꯅ ꯂꯦꯇꯦꯁ ꯑꯣꯏꯕ ꯐꯣꯟ ꯑꯗꯨꯝ ꯃꯇꯝꯒ ꯆꯥꯟꯅꯕ ꯑꯗꯨꯝꯕ ꯑꯣꯏꯅ ꯁꯨꯝ ꯂꯩꯕ ꯇꯥꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯕꯅꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏ ꯃꯕꯨꯡ ꯃꯌꯥꯝ ꯈꯪꯍꯧꯕꯁꯨ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ ꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯚꯇꯨꯗ ꯃꯤ ꯂꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯏꯚ ꯃꯊꯛꯇ ꯂꯥꯏꯚ ꯆꯦꯠ ꯇꯧꯔꯤꯕ ꯃꯐꯝꯅꯤ ꯃꯕꯨꯡ ꯀꯣꯏꯊꯣꯛꯄꯤꯔꯛꯎ ꯍꯥꯏ ꯍꯣꯏ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯗ ꯌꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯅꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯤꯕ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛꯇ ꯄꯥꯏꯔꯤꯕ ꯃꯤ ꯃꯁꯤꯡꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯥꯝꯃꯤꯕ ꯃꯤ ꯃꯁꯤꯡꯁꯤꯡꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯔꯤꯆ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯤꯁꯨ ꯈꯔ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯣꯏꯕꯅꯔꯁꯨ ꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯔꯤꯆ ꯇꯧꯕ ꯐꯪꯍꯧꯕ ꯃꯌꯥꯝꯗ ꯁꯛꯈꯪꯅꯍꯧꯕ ꯑꯃꯁꯨꯡ ꯈꯪꯍꯜꯍꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅꯁꯨ ꯐꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯐꯕ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯃꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯣ ꯉꯁꯥꯏ ꯃꯃꯤꯡ ꯄꯟꯈꯤꯕꯗꯣ ꯂꯥꯏꯚꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥ CH ꯍꯥꯏꯔꯤꯕꯁꯦ ꯑꯗꯣꯝꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤ ꯆꯦꯅꯦꯜ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯗꯤ ꯆꯪꯗ꯭ꯔꯤꯕꯅꯤꯅ ꯉꯁꯤꯐꯥꯎ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯪꯕꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯅ ꯂꯥꯏꯚ ꯊꯥꯕ ꯃꯇꯝ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯞ ꯆꯥꯕ ꯑꯀꯨꯞꯄꯗꯣ ꯈꯤꯇꯪ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯣꯀꯦ ꯃꯕꯨꯡ ꯑꯩ ꯃꯐꯝꯗꯨꯗ ꯃꯣꯗꯔꯦꯇꯔ ꯑꯣꯏꯖꯕꯅꯤ ꯃꯕꯨꯡꯕꯨ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯁꯛ ꯇꯥꯛꯆꯒꯦ ꯂꯣꯏꯅꯅ ꯈꯪꯍꯟꯖꯒꯦ ꯍꯥꯏ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯗꯥꯏꯃꯟ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ 24 ꯑꯋꯥꯔ ꯊꯥꯏ ꯂꯥꯏꯚ ꯊꯥꯏ ꯍꯥꯏ ꯑꯣꯀꯦ ꯑꯩꯅ ꯃꯃꯤꯡꯗꯤ ꯑꯩ ꯇꯥꯈ꯭ꯔꯦ ꯑꯩ ꯊꯦꯡꯅꯈ꯭ꯔꯒꯨꯝ ꯇꯧꯔꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯑꯗ ꯑꯩ ꯐꯣꯂꯣ ꯇꯧꯁꯜꯂꯨꯗꯕ ꯑꯩ ꯌꯦꯡꯁꯜꯂꯨꯗꯕꯒꯤ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯒꯠꯄ ꯑꯗꯨꯗꯒꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯀꯌꯥ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯗꯀꯣ ꯑꯣꯀꯦ ꯍꯣꯏ ꯑꯗꯨ ꯑꯣꯏ ꯌꯥꯝꯅ ꯐꯕ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯩ ꯃꯁꯤ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤ ꯂꯧꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩ ꯄꯥꯎ ꯐꯥꯎꯕ ꯌꯥꯕ ꯀꯔꯤ ꯈꯨꯊꯥꯡꯗ ꯐꯥꯎꯕ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯀꯃꯥꯏꯅ ꯐꯥꯎꯒꯗꯒꯦꯗꯣ ꯑꯗꯣ ꯑꯩꯁꯨ ꯈꯪꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯀꯣꯟꯇꯦꯟ ꯊꯥꯒꯠꯄ ꯍꯧꯕꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯩ 2019ꯗꯒꯤ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯦꯕꯀꯣ 2019 ꯍꯣꯏ 2019ꯒꯤ ꯈꯤꯇꯪ ꯃꯃꯥꯡ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯤ ꯃꯃꯥꯡꯗꯁꯨ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃꯗ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯑꯩꯅ ꯁꯨꯝ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯇꯧꯔꯝꯃꯦꯕ ꯑꯗꯣ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯀꯥꯟꯗ ꯃꯇꯝ ꯈꯔ ꯁꯨꯝ ꯒꯦꯞ ꯂꯩꯔꯨꯕ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯐꯨꯜ ꯇꯥꯏꯝ ꯁꯤꯗꯩꯁꯤꯗ ꯑꯩ ꯂꯦꯕꯔꯗꯣ ꯊꯥꯗꯕ ꯉꯝꯗꯕꯗꯒꯤ ꯑꯩ ꯃꯇꯝ ꯈꯔꯃꯨꯛ ꯂꯦꯞ ꯑꯗꯩꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤꯀꯣ ꯁ꯭ꯀꯨꯜꯒꯤ ꯊꯕꯛ ꯆꯤꯟꯁꯤꯜꯂꯛꯄ ꯃꯇꯝꯒꯨꯝꯕ ꯑꯦꯛꯖꯥꯝ ꯃꯇꯝꯒꯨꯝꯕꯗꯅ ꯑꯃꯨꯛ ꯍꯦꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯂꯦꯞꯊꯣꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯏꯔꯤꯒꯨꯂꯔꯗꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯇꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏꯁꯤꯗꯤ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯂꯥꯏꯚꯇ ꯁꯤꯗ ꯀꯃꯦꯟ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯁꯨꯝ ꯃꯣꯏꯁꯤꯡꯗꯨꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯃꯔꯛ ꯑꯃꯁꯨ ꯑꯁꯤ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯉꯝꯗꯕꯗꯒꯤ ꯇꯣꯛꯑꯁꯤꯔ ꯄꯣꯊꯥꯒꯦ ꯍꯥꯏꯕꯔ ꯑꯩ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖ ꯈꯔ ꯁꯤꯌꯔ ꯇꯧꯕ ꯑꯗꯨꯒ ꯁꯖꯦꯁ ꯇꯧꯖꯕ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗ ꯀꯥꯟꯅꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯂꯥꯏꯚꯀꯨꯝꯕꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕꯗ ꯀꯃꯦꯟꯗꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯤꯒ ꯃꯔꯤꯁꯦ ꯇꯠꯅꯗꯅꯕ ꯍꯥꯏꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗ ꯑꯩ ꯂꯥꯏꯚ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯅꯦꯕ ꯂꯥꯏꯚ ꯑꯗꯨꯝ ꯇꯧꯕꯅꯦꯕꯀꯣ ꯅꯥꯎꯕ ꯋꯥꯍꯦꯡꯕꯝꯅ ꯀ꯭ꯌꯨꯠ ꯕ꯭ꯔꯣ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯅꯥꯎꯕ ꯋꯥꯍꯦꯡꯕꯝ ꯃꯐꯝ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯐꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯕꯨꯡ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯀ꯭ꯂꯕ ꯀꯧꯕꯅꯤ ꯑꯗꯨꯗꯨꯅ ꯅꯣꯟ ꯏꯁꯇꯣꯞꯇ ꯁꯣꯡ ꯂꯥꯏꯚ 24 ꯑꯋꯥꯔ ꯑꯣꯏꯕ ꯃꯕꯨꯡ ꯍꯣꯏ ꯍꯦꯛ ꯀꯣꯏꯔꯛꯑꯣ ꯂꯣꯏ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅ ꯑꯩꯅ ꯉꯁꯤꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯩ ꯈꯪꯅꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯑꯩ ꯁꯣꯏꯗꯅ
ꯂꯧꯖꯔꯒꯦ ꯑꯩꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯁꯨꯀꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯈꯪꯍꯧꯔꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠꯇꯤ ꯇꯧꯅꯒꯗꯕꯅꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄ ꯌꯥꯎꯏ ꯈꯪꯅꯤꯡꯕꯒꯤ ꯍꯪꯉꯛꯄ ꯌꯥꯎꯏ ꯋꯥꯆꯞꯇ ꯏꯟꯁꯇꯥꯗ ꯃꯦꯁꯦꯁ ꯑꯩ ꯑꯗꯨꯝ ꯑꯣꯄꯟ ꯊꯝꯕꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯦꯀꯥꯎꯟꯁꯦꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯦꯁꯦꯁ ꯇꯧꯔꯛꯄ ꯌꯥꯎꯏ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕꯒꯤ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯑꯩꯅ ꯉꯝꯕ ꯁꯞꯄꯣꯔꯠ ꯑꯩ ꯇꯧꯒꯅꯤ ꯃꯔꯝꯗꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯑꯩꯅ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯌꯨꯇꯨꯕꯔ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯌꯨꯇꯨꯕꯔ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯅꯩ ꯀꯣꯂꯥꯕꯔꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨ ꯌꯥꯝꯅ ꯃꯣꯏꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯎ ꯐꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯍꯣꯏ ꯀꯥꯡꯂꯨꯞ ꯈꯔ ꯑꯃꯅ ꯇꯧꯕꯁꯨ ꯌꯥꯎꯏ ꯇꯧꯗꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯈꯤꯇꯪꯗꯤ ꯌꯥꯝ ꯃꯥꯁ ꯂꯦꯚꯦꯜꯗ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯊꯕꯛꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯁꯦ ꯈꯤꯇꯪ ꯎꯕ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕꯁꯨ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕꯗꯣ ꯑꯗꯨꯃꯗꯤ ꯌꯥꯝ ꯐꯕ ꯋꯥꯈꯜꯂꯣꯟꯅꯦ ꯑꯩꯅ ꯈꯜꯂꯦ ꯑꯦꯁ ꯊꯥꯗꯣꯏ ꯁꯅꯥꯅ ꯍꯥꯏ ꯏꯕꯨꯡ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯩꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯍꯋꯥꯏ ꯆꯥꯔꯦ ꯑꯗꯨꯒ ꯀꯥꯡꯉꯧ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯦꯜ ꯑꯃ ꯑꯅꯤꯗꯤ ꯆꯥꯔꯦ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯕꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯂꯥꯏꯚ ꯇꯧꯔꯛꯏꯁꯦ ꯑꯗꯨꯒ ꯗꯤ ꯇꯤꯚꯤꯗꯅ ꯄꯥꯕꯨꯡ ꯏꯃꯥꯒꯨꯝꯕ ꯀꯀꯥ ꯅꯦꯅꯦ ꯂꯣꯏ ꯁꯨꯕ ꯍꯥꯏ ꯑꯣ ꯑꯗꯨ ꯌꯥꯝ ꯂꯩꯔꯝꯃꯤ ꯉꯁꯥꯏ ꯑꯩꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯚ ꯊꯥꯐꯝ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯊꯣꯏꯅ ꯌꯦꯡꯁꯜꯂꯨꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯑꯗꯨꯒꯨꯝꯕꯒꯤ ꯀꯣꯟꯇꯦꯟꯁꯤꯡ ꯑꯩꯉꯣꯟꯗ ꯉꯁꯤꯐꯥꯎ ꯑꯩꯅ ꯊꯦꯡꯅꯔꯨꯗꯕꯒꯤꯅꯦꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯊꯦꯡꯅꯕ ꯑꯇꯣꯞꯄ ꯁꯨꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯡꯗ ꯑꯩ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯏ ꯑꯗꯨꯝ ꯌꯦꯡꯉꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩ ꯉꯁꯤꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯅ ꯊꯦꯡꯅꯗꯕꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯋꯥꯔꯧꯕꯤꯔꯣꯏ ꯒꯣꯇꯃꯤꯌꯣꯝ ꯚꯤꯀꯦꯁꯟ ꯑꯩ ꯈꯪꯕꯤꯔꯤꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯚꯤꯀꯦꯁꯟ ꯑꯩ ꯈꯪꯖꯔꯤꯑꯕꯀꯣ ꯃꯃꯥꯡꯉꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯇꯠꯇꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯑꯩ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯏꯅꯥꯎ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯩ ꯈꯪꯖꯔꯤ ꯀꯥꯎꯖꯗꯦ ꯃꯤꯡꯁꯤꯡꯁꯦ ꯑꯗꯨꯝ ꯊꯛ ꯂꯥꯎ ꯆꯣꯡꯊꯣꯔꯛꯄꯒ ꯑꯩ ꯂꯣꯏꯅꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯩ ꯍꯥꯏꯇꯥꯔꯦ ꯎꯗꯕꯗꯒꯤ ꯃꯤꯠꯃꯥꯡꯗ ꯎꯗꯕꯗꯨꯗ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕ ꯅꯤꯡꯁꯤꯡꯕꯗ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯄ ꯑꯗꯨꯝꯕꯗꯤ ꯈꯔ ꯌꯥꯎꯕ ꯌꯥꯏ ꯑꯗꯣ ꯃꯤꯠꯃꯥꯡꯗ ꯑꯗꯨꯒꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯤꯡꯗꯣ ꯍꯦꯛ ꯊꯣꯛꯂꯛꯄꯗꯤ ꯑꯗꯨꯝ ꯎꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯅꯥ ꯁꯤ ꯑꯩꯆꯅ ꯊꯥꯗꯣꯏ ꯍꯥꯏꯁꯦ ꯊꯥꯗꯣꯏ ꯍꯥꯏꯁꯦ ꯁꯅꯥ ꯁꯤ ꯑꯩꯆꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯨ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯊꯥꯗꯣꯏ ꯑꯩꯗꯤ ꯁꯤꯗ ꯑꯍꯥꯟꯕꯅꯤ ꯅꯪꯗꯤ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯍꯥꯏꯁꯦ ꯑꯣ ꯊꯥꯗꯣꯏꯒ ꯃꯦꯁꯦꯁ ꯊꯥꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯏꯁꯦꯀꯣ ꯑꯩꯗꯤ ꯀꯃꯦꯟꯁꯦ ꯃꯊꯪ ꯃꯊꯪ ꯄꯥꯈꯠꯂꯛꯄ ꯊꯦꯡꯅꯕꯅꯤ ꯅꯣꯏ ꯄꯥꯍꯟꯅꯤꯡꯗ꯭ꯔꯁꯨ ꯑꯩ ꯃꯊꯪꯗꯩꯗꯤ ꯀꯣꯇꯦꯁꯟ ꯃꯆꯥ ꯑꯃ ꯍꯥꯞꯆꯜꯂꯝꯃꯣ ꯁ꯭ꯌꯥꯃꯥꯏꯕꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯍꯧꯕꯗ ꯌꯦꯡꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯌꯥꯝꯕ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅ ꯀꯨꯏꯕꯗꯤ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯁꯥꯡꯅ ꯌꯥꯝ ꯁꯥꯡꯅ ꯆꯠꯊꯈꯤꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯆꯪꯁꯤꯟꯕꯤꯔꯛꯏꯁꯦ ꯃꯇꯝ ꯆꯞ ꯆꯥꯔꯦꯅ ꯈꯟꯖꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤ ꯃꯇꯥꯡꯗ ꯁꯨꯝ ꯅꯧꯅ ꯆꯪꯉꯛꯄ ꯑꯩꯈꯣꯏ ꯏꯆꯟꯁꯤꯡ ꯌꯥꯎꯔꯤꯀꯣ ꯃꯣꯏꯅ ꯁꯨꯝ ꯍꯪꯉꯛꯄ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯗ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯔꯝꯕꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯕꯒꯤ ꯑꯩꯒꯤ ꯃꯣꯇꯤꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯤꯒ ꯚꯤꯌꯋꯔꯁꯤꯡꯁꯤꯒ ꯑꯗꯨꯝ ꯂꯥꯏꯚ ꯏꯟꯇꯔꯦꯛ ꯇꯧꯕꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯂꯩ ꯑꯩꯅꯁꯨ ꯃꯌꯥꯝꯗꯒꯤ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯪꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯂꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒ ꯃꯣꯏ ꯃꯦꯁꯦꯁ ꯌꯥꯝ ꯃꯣꯏ ꯑꯅꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯆꯦꯠ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯁꯅꯥꯅ ꯊꯥꯗꯣꯏ ꯅꯪ ꯃꯕꯨꯡ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯤꯀꯣ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯤ ꯍꯣꯏ ꯁꯅꯥ ꯆꯦꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯑꯦ ꯆꯥꯊꯣꯛꯄꯤꯔꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯈꯔ ꯊꯦꯡꯉꯤꯁꯤꯅꯗꯤ ꯑꯍꯥꯎꯕ ꯊꯦꯡꯅ ꯆꯥꯔ ꯍꯥꯎꯗꯣꯏꯅꯦꯅ ꯃꯇꯝ ꯈꯔ ꯉꯥꯏ ꯍꯦꯟꯅ ꯂꯥꯝꯍꯟꯕ ꯃꯥꯜꯂꯤ ꯃꯥꯒꯤꯁꯦ ꯈꯔ ꯆꯥꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯋꯥꯔꯤ ꯃꯈꯥ ꯁꯥꯒꯤꯁꯦ ꯉꯁꯥꯏꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯣ ꯑꯩꯁꯨ ꯑꯝꯇꯪ ꯈꯪꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯍꯥꯛ ꯑꯩꯗꯤ ꯃꯁꯤꯅ ꯑꯍꯥꯟꯕꯅꯦ ꯃꯕꯨꯡ ꯃꯐꯝ ꯃꯌꯥꯝ ꯇꯥꯛꯂꯝꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯣ ꯍꯥꯏ ꯑꯣ ꯃꯣꯏ ꯃꯌꯥꯝ ꯌꯥꯝ ꯀꯟꯅ ꯀꯃꯦꯟ ꯇꯧꯅꯕ ꯌꯥꯝ ꯂꯥꯏꯚ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕ ꯃꯐꯝꯀꯣ ꯑꯗꯨꯝꯕ ꯈꯔ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯃꯐꯝ ꯇꯥꯛꯑꯝꯕꯅꯤ ꯍꯥꯏ ꯍꯣꯏ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯗꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯈꯛꯇꯪ ꯁꯅꯥ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯉꯦ ꯑꯗꯣ
ꯌꯥꯝ ꯐꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯏꯐ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯂꯤ ꯊꯥꯔꯒ 24 ꯑꯋꯥꯔ ꯊꯥꯔꯒ ꯌꯦꯡꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤꯀꯣ ꯑꯗꯨꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯦ ꯑꯗꯨꯝ ꯑꯋꯥꯕ ꯄꯣꯊꯥꯅꯤꯡꯕ ꯃꯇꯝꯗ ꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯇꯟꯖꯥ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯅꯦ ꯈꯜꯂꯛꯑꯦ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯃꯨꯛꯀꯣ ꯃꯃꯥ ꯀꯧꯔꯦ ꯍꯥꯏꯔꯤ ꯍꯣꯏ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯈꯤꯇꯪ ꯃꯤꯅ ꯍꯥꯟꯈꯤꯅꯤ ꯆꯥꯕꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤꯀꯣ ꯏꯅꯥꯎꯗꯤ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯌꯦ ꯁꯥꯃꯥꯏꯕꯝꯅ ꯏꯌꯥꯝꯕ ꯑꯩ ꯆꯥꯔꯦ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯂꯥꯏꯚ ꯇꯧꯔꯛꯑꯕꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯄꯨꯡꯃꯨꯛ ꯀꯩꯃꯨꯛ ꯄꯨꯡꯈꯥꯏꯃꯨꯛ ꯑꯗꯨꯝ ꯆꯣꯟꯊꯈꯤꯕ ꯌꯥꯎꯏ ꯑꯗꯨꯝ ꯃꯇꯝꯁꯦ ꯀꯛꯅꯕ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯦꯡꯉꯀꯥꯟꯗ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯆꯥꯕꯗꯣ ꯈꯤꯇꯪ ꯂꯥꯝꯃꯛꯄ ꯇꯟꯖꯥꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯅ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒ ꯀꯣꯟꯅ ꯐꯖꯅ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯌꯦꯡꯉꯒꯦꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯑꯗ ꯑꯩꯅꯁꯨ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯄꯣꯜ ꯑꯃ ꯇꯧꯕꯗ ꯑꯌꯥꯝꯕꯅ ꯁꯤꯗ ꯃꯤ 12 ꯂꯣꯏ ꯆꯥꯔꯦ ꯍꯥꯏ ꯑꯃꯈꯛꯇꯪ ꯆꯥꯗ꯭ꯔꯤꯁꯦ ꯁꯅꯥꯁꯤ ꯁꯣꯏ ꯑꯣꯏꯗꯣꯏꯅꯤ ꯃꯥ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯔꯛꯑꯦꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯥ ꯁꯣꯏꯅ ꯃꯥ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯁꯅꯥ ꯑꯩ ꯈꯪꯗꯦ ꯅꯪ ꯍꯥꯏꯕ ꯃꯐꯝꯗꯣ ꯍꯥꯏ ꯊꯥꯗꯣꯛꯏꯁꯤ ꯀꯔꯤ ꯃꯐꯝ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇꯪ ꯍꯪꯉꯣ ꯃꯥꯅ ꯍꯥꯏꯁꯦꯀꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯅꯪ ꯆꯦꯠꯇꯨꯗ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯂꯒ ꯑꯗꯨꯝ ꯆꯦꯠꯇꯨ ꯑꯗꯨꯝ ꯃꯊꯛꯇ ꯆꯠꯈꯤꯕ ꯆꯦꯠꯇꯨꯗ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯨꯝꯕ ꯑꯗꯨꯒ ꯀꯤ ꯇꯤꯚꯤ ꯀꯥꯏꯅꯀꯣ ꯑꯗꯩꯗꯤ 24 ꯑꯋꯥꯔ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯈꯛꯇꯒꯤ ꯂꯥꯏꯚ ꯊꯥꯕ ꯃꯐꯝꯒꯁꯨ ꯂꯩ ꯍꯥꯏꯔꯤꯌꯦ ꯑꯗꯨ ꯃꯐꯝꯁꯤꯡꯗꯣ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯈꯪꯉꯗꯤ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣ ꯌꯥꯝꯃꯥꯏꯕꯝꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯩꯗꯤ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯔꯤ ꯑꯁ ꯏꯌꯥꯝꯕꯒꯤꯗꯣ ꯑꯁ ꯃꯤ ꯁꯥꯎꯅꯔꯛꯑꯅꯤꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯍꯋꯥꯏ ꯈꯔ ꯇꯧꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯉꯥꯅꯨꯕꯨ ꯇꯧꯁꯤꯜꯂꯛꯄꯣ ꯌꯦꯟꯕꯨ ꯇꯧꯁꯤꯜꯂꯛꯄꯣ ꯁꯣꯏꯗꯅ ꯁꯥꯎꯔꯛꯑꯅꯤ ꯁꯥꯎꯅꯕ ꯁꯣꯏ ꯌꯥꯎꯔꯛꯑꯅꯤ ꯃꯁꯤ ꯉꯥꯅꯨꯒꯥꯏꯁꯤ ꯌꯥꯝꯅ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯅꯕꯅꯦꯕ ꯃꯤ ꯈꯠꯅꯕ ꯁꯣꯏ ꯌꯥꯎꯔꯅꯤ ꯏꯌꯥꯝꯕ ꯏꯟꯁꯥꯡꯁꯤ ꯐꯣꯟ ꯑꯦꯛꯆꯦꯟꯖ ꯇꯧꯔꯤꯕꯁꯤ ꯀꯔꯤꯕ ꯁꯤꯖꯤꯟꯅꯕꯅꯣ ꯈꯔ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯌꯦ ꯇꯣꯝꯕ ꯊꯥꯡꯖꯝꯅ ꯐꯣꯟ ꯑꯦꯛꯆꯦꯟꯖ ꯇꯧꯔꯤꯁꯤ ꯑꯌꯥꯝꯕꯅꯗꯤ ꯐꯣꯟꯗꯨꯒꯤ ꯀꯟꯗꯤꯁꯟꯁꯤꯅ ꯐꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯐꯔꯕꯤꯁ ꯑꯣꯏ ꯐꯣꯟ ꯑꯣꯏꯅꯀꯣ ꯃꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯣꯏꯅ ꯌꯥꯔꯝꯗꯕ ꯄꯥꯔꯠꯀꯨꯝꯕꯗꯣ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯑꯗꯨ ꯀꯣꯕꯔꯒꯨꯝꯕꯁꯦ ꯁꯤꯟꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯔꯤꯐꯔꯕꯤꯁ ꯐꯣꯟ ꯑꯣꯏꯅ ꯁꯦꯀꯦꯟ ꯍꯦꯟ ꯐꯣꯟ ꯑꯣꯏꯅ ꯃꯣꯏ ꯌꯣꯟꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯌꯣꯟꯗ꯭ꯔꯒꯁꯨ ꯀꯝꯄꯅꯤꯅ ꯀꯩꯅꯣ ꯀꯂꯦꯛ ꯇꯧꯈꯠꯂꯀꯥꯟꯗ ꯃꯗꯨꯒꯤ ꯄꯥꯔꯠꯁꯤꯡꯗꯣ ꯑꯃꯨꯛ ꯅꯧꯅ ꯐꯣꯟ ꯑꯇꯣꯞꯄꯁꯤꯡ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯐꯣꯟ ꯑꯅꯧꯕ ꯁꯥꯕꯗꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯨꯅ ꯔꯤꯐꯔꯕꯤꯁ ꯐꯣꯟ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯖꯤꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯑꯣꯟ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯎꯋꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯝꯄꯅꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯄꯥꯔꯠꯁꯤꯡ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯕꯒꯤ ꯑꯇꯣꯞꯄ ꯐꯣꯟꯁꯤꯡꯗ ꯁꯦꯝꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯤ ꯄꯥꯔꯠꯁꯤꯡꯗꯨꯅ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯊꯕꯛ ꯑꯣꯟꯊꯣꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯑꯦꯛꯆꯦꯟꯖ ꯇꯧꯕꯁꯦ ꯑꯦꯛꯆꯦꯟꯖ ꯇꯧꯕꯒꯤ ꯚꯦꯂꯨ ꯍꯥꯏꯇꯥꯔꯦ ꯐꯣꯟꯒꯤ ꯚꯦꯂꯨꯁꯤꯗꯤ ꯃꯇꯤꯛ ꯆꯥꯅꯗꯤ ꯐꯪꯗꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯩꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯃꯜꯁꯦ ꯀꯌꯥꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯐꯪꯒꯗꯒꯦ ꯀꯥꯏꯅ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯌꯦꯡꯊꯣꯛꯀꯦ ꯀꯥꯏꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯏ ꯍꯥꯏꯗꯤ ꯑꯩ ꯇꯧꯗꯦꯕꯀꯣ ꯃꯃꯜꯁꯦ ꯃꯣꯏꯅ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯑꯣꯐꯔ ꯇꯧꯔꯛꯀꯦ ꯌꯦꯡ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯨꯄꯥ 30,000-40,000 ꯄꯤꯔꯒ ꯂꯩꯈꯤꯕ ꯐꯣꯟ ꯑꯃꯈꯛꯅꯦꯕ ꯑꯩꯅ ꯑꯗꯣ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯨ ꯅꯠꯇꯦ ꯕꯦꯔꯥ ꯇꯧꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯧꯖꯤꯛꯐꯥꯎꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯀꯣ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏ ꯂꯨꯄꯥ 23,000 ꯃꯃꯜ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯑꯣꯐꯔ ꯇꯧꯔꯛꯑꯦꯕ ꯑꯗꯨꯅ ꯚꯦꯂꯨꯗꯤ ꯌꯥꯝꯅ ꯃꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯅ ꯑꯗꯨꯃꯥꯏꯅ ꯐꯪꯕꯅꯦ ꯑꯗꯨꯅ ꯑꯦꯛꯆꯦꯟꯖꯁꯤ ꯌꯥꯔꯤꯈꯩ ꯇꯧꯗꯕꯅꯕꯨ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯏꯕꯨꯡ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤꯒꯤ ꯑꯥꯏꯗꯤ ꯁꯥꯔꯒ ꯆꯠꯄ ꯌꯥꯝ ꯂꯩꯕꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯤ ꯑꯣ ꯍꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯀꯣ ꯃꯤ ꯃꯃꯤꯡ ꯑꯃ ꯍꯦꯛꯇ ꯍꯥꯡꯖꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯥꯏꯗꯤ ꯑꯇꯣꯞꯄ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯣꯠꯂꯒ ꯊꯕꯛ ꯇꯧꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯩꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯉꯤꯁꯦ ꯃꯤꯕꯨꯗꯤ ꯀꯩꯁꯨ ꯌꯥꯝ ꯌꯥꯝꯗꯦꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯑꯩꯈꯣꯏ ꯈꯔꯁꯦ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯋꯥꯆꯞ ꯑꯦꯀꯥꯎꯟꯁꯤꯗ ꯑꯩꯒꯤ ꯐꯣꯇꯣ ꯍꯥꯞꯄꯒ ꯅꯣꯡꯃꯐꯧ ꯑꯩ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯗꯤ ꯄꯤ ꯊꯝꯕꯗꯣ ꯊꯝꯗꯦꯕ ꯑꯗꯨꯗꯤ ꯐꯦꯁꯕꯨꯛꯀꯨꯝꯕꯁꯦ ꯑꯩ ꯐꯣꯇꯣ ꯌꯥꯝ ꯇꯥꯡꯅ ꯊꯥꯒꯠꯂꯦ ꯑꯩ ꯏꯁꯥꯒꯤ ꯐꯣꯇꯣꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩ ꯍꯥꯞꯇꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯨꯝꯕꯗꯒ ꯂꯥꯏꯚ ꯇꯧꯔꯀꯥꯟꯗꯒ ꯑꯩꯈꯣꯏ ꯀꯣꯏꯕꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯑꯁ ꯑꯩ ꯑꯁꯤ ꯃꯐꯝꯗ ꯀꯣꯏꯔꯤꯌꯦ
ꯑꯩ ꯁꯤꯗ ꯆꯠꯂꯤ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯥꯏꯅ ꯇꯧꯔꯒ ꯊꯥꯒꯠꯄꯁꯦ ꯍꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯀꯥꯡꯕꯨ ꯈꯔꯅ ꯇꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯨꯝꯕꯅꯗꯤ ꯑꯩꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯗꯦꯇꯥꯁꯦ ꯑꯩꯒꯤ ꯐꯣꯇꯣ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯗꯤꯇꯦꯜꯁ ꯃꯌꯥꯝꯁꯦ ꯈꯪꯉꯀꯥꯟꯗ ꯃꯤ ꯑꯃꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯥꯔꯒ ꯑꯩ ꯁꯥꯔꯒ ꯑꯗꯨꯝ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯕꯁꯨ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩ ꯉꯔꯥꯡꯁꯨ ꯑꯩ ꯑꯗꯨꯝ ꯄꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦ ꯑꯥꯏ ꯐꯣꯇꯣ ꯀꯤꯞꯂꯤ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯗꯒ ꯃꯌꯥꯝꯅ ꯐꯣꯇꯣ ꯊꯥꯒꯠꯂꯒ ꯀꯣꯃꯤꯛ ꯚꯔꯖꯟ ꯑꯃ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯜꯂꯤꯗꯣ ꯍꯧꯖꯤꯛ ꯑꯦ ꯑꯥꯏꯁꯤ ꯅꯧꯅ ꯊꯣꯛꯂꯛꯄꯒꯤꯀꯣ ꯑꯦ ꯑꯥꯏꯁꯤ ꯌꯥꯝ ꯅꯧꯅ ꯊꯣꯛꯂꯛꯄꯒꯤ ꯃꯣꯏꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯃꯌꯥꯝꯅꯦꯅ ꯈꯪꯗꯕ ꯗꯦꯇꯥꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯗꯦꯇꯥ ꯍꯥꯏꯕ ꯗꯦꯇꯥꯁꯤ ꯀꯂꯦꯛ ꯇꯧꯔꯤꯅꯦꯕ ꯃꯣꯏꯅ ꯃꯌꯥꯝꯗꯒꯤ ꯐꯣꯇꯣꯗꯣ ꯍꯔꯥꯎꯍꯜꯂꯒ ꯐꯣꯇꯣꯗꯩꯗꯤ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯗꯣ ꯈꯣꯝꯒꯠꯂ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯗꯥꯇꯥ ꯃꯌꯥꯝꯗꯣ ꯀꯣꯂꯦꯛ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯑꯗꯨꯗꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯁ꯭ꯇꯗꯤ ꯇꯧꯔꯀꯥꯟꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯂꯩꯕꯗ ꯃꯤꯅ ꯑꯩꯅ ꯇꯧꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯎꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯁꯤꯗꯁꯨ ꯑꯩꯒꯤ ꯗꯦꯇꯥ ꯃꯌꯥꯝꯁꯦ ꯑꯩ ꯏꯁꯥꯗꯨꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯁꯤꯕꯨ ꯃꯤ ꯑꯃꯗ ꯄꯪꯇꯥꯛ ꯇꯥꯛꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯗꯦꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩ ꯃꯗꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯍꯥꯏꯇꯥꯔꯦ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯩꯌꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯈꯛꯇꯒꯤ ꯑꯗꯣꯝ ꯏꯆꯟꯒꯤ ꯈꯛꯇꯒꯤ ꯋꯥꯇ ꯅꯠꯇꯅꯀꯣ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯦ ꯑꯩ ꯄꯤꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯥꯏꯕꯔ ꯁꯤꯀ꯭ꯌꯨꯔꯤꯇꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯗꯨꯝ ꯎꯔꯝꯒꯅꯦꯕꯀꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯀꯣꯜꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ ꯐꯣꯟ ꯈꯔꯗꯗꯤ ꯑꯗꯨ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯗꯣꯝꯒꯤ ꯀꯦꯃꯦꯔꯥꯗꯣ ꯑꯣꯟ ꯂꯩꯔꯒꯗꯤ ꯅꯥꯀꯟꯗ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯁꯤꯒꯅꯦꯜ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯃꯆꯥ ꯑꯃ ꯉꯥꯟꯅꯦꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯑꯥꯏꯀꯟ ꯃꯆꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯎꯕꯅꯦꯕ ꯑꯗꯨꯝ ꯐꯣꯟꯁꯦ ꯄꯥꯏꯅ ꯑꯩꯅ ꯀꯔꯤꯝ ꯇꯧꯗꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯁꯤꯒꯅꯦꯜ ꯀꯩꯅꯣꯒ ꯊꯣꯛꯏꯗꯣ ꯉꯁꯥꯏꯒꯤ ꯒꯨꯒꯜꯅ ꯁꯤꯒꯤ ꯐꯣꯟꯁꯤꯅ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥ ꯐꯥꯎꯗ ꯃꯣꯏꯅ ꯇꯥꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯐꯣꯟꯁꯤꯗ ꯀꯔꯤ ꯁꯔꯆ ꯇꯧꯔꯤ ꯑꯩꯅ ꯀꯔꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯑꯗꯨꯒꯤ ꯗꯦꯇꯥ ꯃꯌꯥꯝꯗꯣ ꯀꯂꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯦꯡꯅꯔꯝꯃꯅꯤ ꯐꯣꯟꯁꯤꯗ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯧꯕ ꯏꯟꯇꯔꯅꯦꯠꯁꯦ ꯑꯣꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯃꯉꯥꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯈꯣꯡꯎꯞꯀꯨꯝꯕꯒꯤ ꯇꯤ ꯁꯥꯔꯠꯀꯨꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯑꯩꯅ ꯂꯩꯕ ꯄꯥꯝꯕ ꯄꯣꯠ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯐꯣꯟꯁꯦ ꯊꯕꯛ ꯍꯥꯡꯗꯣꯛꯀꯥꯟꯗ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯊꯣꯛꯆꯜꯂꯛꯀꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯥꯡꯉꯤꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯗꯦꯇꯥ ꯃꯌꯥꯝꯁꯦ ꯐꯣꯟꯁꯤꯅ ꯀꯂꯦꯛ ꯇꯧꯔꯒ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯀꯂꯦꯛ ꯇꯧꯈꯠꯂꯀꯥꯟꯗ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯤꯁꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯇꯣꯄꯤꯛ ꯑꯃꯗ ꯏꯟꯇꯔꯦꯁ ꯑꯣꯏ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯁꯖꯦꯁ ꯇꯧꯁꯜꯂꯛꯏꯅꯦ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯊꯥꯖꯜꯂꯛꯏꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯟꯒꯁꯦ ꯄꯥꯏ ꯃꯇꯝꯗ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯐꯣꯟꯒꯤ ꯗꯦꯇꯥꯁꯦ ꯅꯦꯠꯀꯁꯦ ꯑꯣꯐ ꯇꯧꯔ ꯊꯝꯕꯤꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯋꯥꯆꯞꯀꯨꯝꯕꯁꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯔꯟ ꯇꯧꯍꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯃꯤꯅ ꯊꯥꯔꯛꯄ ꯆꯪꯒꯅꯤ ꯑꯩꯅ ꯊꯥꯕ ꯌꯥꯅꯤꯀꯣ ꯑꯩꯅ ꯍꯦꯛ ꯐꯣꯟꯁꯦ ꯋꯥꯆꯞꯁꯦ ꯍꯦꯛ ꯀ꯭ꯂꯣꯖ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯤꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯑꯩ ꯆꯪꯉꯔꯣꯏ ꯑꯩꯅ ꯊꯥꯕ ꯈꯣꯠꯄꯁꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯔꯟ ꯇꯧꯍꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯦꯇꯥꯁꯤ ꯑꯩꯅ ꯄꯥꯏꯔꯤꯉꯩꯗꯗꯤ ꯀꯔꯤ ꯇꯧꯏꯗꯣ ꯑꯩ ꯏꯁꯥꯅ ꯎꯏꯗꯅ ꯑꯩꯅ ꯈꯪꯉꯤꯗꯅꯀꯣ ꯑꯩꯅ ꯄꯥꯏꯗꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯗꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕꯒꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯐꯣꯟꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯩꯒꯤ ꯕꯦꯡ ꯗꯤꯇꯦꯜꯁ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯂꯤꯡ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯗꯨꯗꯒꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯂꯤꯡ ꯇꯧꯔꯒ ꯂꯩꯕ ꯄꯩꯁꯥ ꯌꯥꯎꯔꯤꯅꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯂꯩꯔꯤꯗꯣ ꯋꯥꯟ ꯀ꯭ꯂꯤꯛꯇ ꯂꯣꯏꯅ ꯖꯦꯔꯣ ꯂꯣꯏ ꯀꯣꯠꯇꯦꯡꯅ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯁꯦ ꯑꯩ ꯋꯥꯈꯜꯗ ꯐꯩꯌꯦꯅ ꯁꯨꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯇꯧꯍꯟꯅꯤꯡꯕꯗꯨꯅ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯒ ꯋꯥꯈꯜ ꯃꯥꯟꯅꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯏ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯁꯤ ꯈꯦꯠꯅꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩ ꯈꯟꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯗꯌꯥ ꯖꯌꯥꯅ ꯍꯥꯏꯁꯦ ꯊꯥꯗꯣꯛꯏꯁꯅꯥꯅ ꯏꯕꯨꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯦꯗ ꯍꯣꯏ ꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯇꯝꯁꯦ ꯂꯨꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯒ ꯃꯤꯁꯤꯡꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯁꯤꯖꯤꯟꯅꯕ ꯍꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯅ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯄꯅꯤꯀꯣ ꯐꯣꯟꯒꯩꯁꯦ ꯀꯥꯟꯅꯈ꯭ꯔꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯐꯣꯟꯒꯩꯁꯦ ꯀꯥꯟꯅꯈ꯭ꯔꯕ ꯄꯣꯠꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯩ ꯂꯥꯟꯅ ꯎꯍꯜꯂꯤꯅꯤ ꯐꯠꯇꯅ ꯆꯠꯂꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯐꯣꯟ ꯁꯥꯒꯠꯄꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯕꯤꯛ ꯍꯥꯏ ꯍꯣꯏ ꯐꯣꯟ ꯁꯥꯒꯠꯄꯩ ꯃꯇꯥꯡꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯑꯩ ꯇꯣꯄꯤꯛ
ꯁꯤꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯗ꯭ꯔꯒꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯁꯥꯒꯠꯂꯤꯁꯦ ꯐꯣꯟ ꯁꯥꯒꯠꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯁꯤꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯔꯟ ꯇꯧꯕ ꯉꯝꯃꯛꯇꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯐꯣꯟꯗꯨꯒꯤ ꯁꯤ ꯄꯤ ꯌꯨ ꯃꯥꯅ ꯑꯣꯏꯔꯤꯅꯤꯅꯀꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯁꯐꯤꯁꯦꯟꯠ ꯑꯣꯏꯕ ꯑꯦꯃꯥꯎꯟꯇꯨꯗ ꯃꯥꯒꯤ ꯀꯣꯔꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯁꯥꯒꯠꯂꯛꯑꯅꯤ ꯁꯥꯒꯠꯂꯛꯄꯗꯩ ꯐꯣꯟꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯏꯅꯦꯕ ꯑꯗꯣ ꯕꯦꯇ꯭ꯔꯤ ꯐꯠꯇ꯭ꯔꯒ ꯕꯦꯇ꯭ꯔꯤꯁꯦ ꯄꯣꯝꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯧꯔꯒꯁꯨ ꯁꯥꯒꯠꯄ ꯌꯥꯎꯏꯀꯣ ꯕꯦꯇ꯭ꯔꯤꯒꯤ ꯀꯅꯦꯛꯇꯔ ꯕꯦꯔꯥ ꯂꯩꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯐꯣꯟ ꯁꯥꯒꯠꯄꯁꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯃꯥꯒ ꯆꯥꯟꯅꯗꯕ ꯋꯥꯔꯛ ꯂꯣꯠꯇꯣ ꯃꯉꯣꯟꯗ ꯄꯤꯁꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯅꯦ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯗꯤ ꯁꯦꯝꯃꯒꯗꯤ ꯑꯗꯨꯝ ꯍꯥꯞꯅꯤꯡꯕ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃꯗꯤ ꯋꯥꯈꯜꯁꯤꯗ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯂꯩꯕꯀꯣ ꯑꯗꯨ ꯁꯦꯝꯁꯨ ꯌꯥꯝ ꯁꯦꯝꯅꯤꯡꯕ ꯃꯇꯝꯁꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯈꯨꯌꯧꯅꯕꯁꯤꯗ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯃ ꯈꯔ ꯃꯇꯝ ꯁꯥꯡꯅ ꯐꯪꯉꯦ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯕꯒꯤ ꯑꯩ ꯂꯥꯏꯚꯀ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯍꯦꯛꯇ ꯊꯥ ꯍꯞꯇꯥ ꯑꯃꯗ ꯑꯅꯤ ꯑꯍꯨꯝ ꯊꯥꯒꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯩ ꯀꯩꯅꯣ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯗꯣꯏꯅ ꯀꯩꯅꯣꯗꯣ ꯀꯃꯦꯟ ꯑꯃ ꯇꯧꯔꯛꯏ ꯃꯁꯤꯁꯦ ꯍꯥꯏꯠ ꯇꯧꯔꯒ ꯂꯩ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯏꯕꯨꯡ ꯐꯣꯟ ꯍꯥꯏꯕꯁꯦ ꯃꯤ ꯍꯥꯠꯄ ꯉꯝꯃꯤ ꯃꯤ ꯀꯟꯕ ꯉꯝꯃꯤ ꯐꯣꯟꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯌꯥꯎꯗꯕ ꯋꯥꯠꯄ ꯋꯥꯈꯜ ꯋꯥꯠꯄ ꯈꯔꯅꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯄꯨꯊꯣꯛꯑꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯤꯖꯩ ꯍꯥꯏ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯦ ꯊꯥꯗꯣꯏ ꯁꯅꯥꯅ ꯍꯥꯏꯔꯤꯁꯦ ꯐꯣꯟꯁꯤ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯕ ꯄꯣꯠꯅꯤ ꯃꯤ ꯍꯥꯠꯄ ꯉꯝꯃꯤ ꯃꯤ ꯀꯟꯕ ꯉꯝꯃꯤ ꯍꯥꯏꯁꯦ ꯑꯗꯨꯃꯛ ꯍꯥꯏꯕ ꯌꯥꯏ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯩ ꯂꯝꯍꯥꯡ ꯑꯃꯗ ꯑꯩ ꯆꯠꯂꯦ ꯏꯇꯣꯝꯇ ꯆꯠꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯑꯩꯕꯨ ꯑꯦꯇꯦꯝ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯂꯥꯎꯔꯁꯨ ꯑꯗꯨꯝ ꯂꯝꯍꯥꯡ ꯇꯥꯗꯅ ꯇꯣꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐꯣꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯐꯣꯟ ꯑꯃ ꯃꯤꯅꯤꯠ ꯑꯃꯗ ꯊꯠꯅ ꯇꯧꯁꯟꯕꯗ ꯑꯩꯒ ꯈꯪꯅꯕ ꯆꯥꯟꯅꯕ ꯑꯩꯕꯨ ꯀꯟꯕꯤꯕ ꯉꯥꯛꯄꯤꯕ ꯉꯝꯒꯗꯕ ꯑꯃꯗ ꯐꯣꯟ ꯇꯧꯁꯟꯈꯤꯕ ꯃꯇꯝꯗ ꯅꯪ ꯑꯩ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗ ꯈꯨꯗꯛꯇ ꯔꯦꯁꯄꯣꯟꯁ ꯇꯧꯔꯒ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯌꯥꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯐꯣꯟꯁꯤꯗ ꯀꯦꯃꯦꯔꯥ ꯂꯣꯏ ꯌꯥꯎꯔꯦ ꯌꯥꯝ ꯇꯁꯦꯡꯅ ꯑꯩ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯈꯛꯇꯤꯀꯣ ꯑꯩꯅ ꯀ꯭ꯂꯥꯁ 9 10 ꯀꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯣꯀꯤꯌꯥꯒꯤ 1100 ꯑꯗꯩ 1600 ꯀꯂꯔ ꯑꯗꯒꯤ ꯃꯣꯇꯣꯔꯣꯂꯥꯒꯤ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯩꯈꯣꯏꯒꯤ W200 ꯀꯥꯏꯅ ꯐꯣꯜꯗꯤꯡ ꯐꯣꯟꯁꯦ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯅꯧꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗ ꯑꯩ ꯋꯥꯈꯜꯁꯤꯗ ꯈꯜꯂꯦꯕ ꯑꯁ ꯐꯣꯟ ꯇꯧꯕ ꯌꯥꯕꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯁ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯌꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯨ ꯌꯥꯕ ꯀꯦꯃꯦꯔꯥ ꯌꯦꯡꯕꯁꯨ ꯀꯥꯞꯄꯁꯨ ꯌꯥꯕ ꯏꯁꯩ ꯇꯥꯕ ꯌꯥꯕ ꯐꯣꯟ ꯊꯣꯛꯂꯛꯑꯒꯗꯤ ꯈꯜꯂꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯑꯗꯣ ꯀꯥꯟꯅꯕ ꯉꯥꯛꯇꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯐꯣꯟꯁꯦ ꯄꯨꯔ ꯆꯠꯂꯦ ꯌꯥꯝ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯕ ꯃꯣꯃꯦꯟꯠ ꯑꯃ ꯏꯃꯥꯟꯅꯕ ꯑꯃꯒ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯃꯒ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯄꯤꯛꯆꯔ ꯐꯖꯕ ꯃꯐꯝ ꯑꯃ ꯁꯤꯟꯕ ꯑꯩ ꯐꯣꯇꯣ ꯀꯦꯞꯆꯔ ꯇꯧꯔꯒ ꯄꯨꯔ ꯂꯥꯛꯄ ꯌꯥꯏ ꯀꯦꯃꯦꯔꯥꯁꯤ ꯃꯇꯦꯡꯅ ꯍꯥꯟꯅꯗꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯔꯝꯗꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯔꯣꯝꯗ ꯑꯣꯏꯅ ꯀꯥꯟꯅꯕ ꯔꯣꯝꯗ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕꯤꯗ ꯑꯔꯥꯟꯕ ꯔꯣꯝꯗ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯁꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯇꯣꯝꯕ ꯊꯥꯡꯖꯝꯅ ꯍꯧꯖꯤꯛꯅ ꯍꯥꯏꯕꯤꯕ ꯑꯦꯗꯁ ꯂꯥꯛꯇꯅꯕ ꯗꯦꯅꯦꯁ ꯍꯦꯛ ꯍꯥꯞꯄꯒ ꯌꯨꯇꯨꯕ ꯂꯣꯛ ꯇꯧꯋꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯂꯣꯛ ꯇꯧꯋꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤ ꯑꯦꯟ ꯑꯦꯁꯁꯦ ꯗꯨ ꯅꯣꯠ ꯁꯥꯔꯚꯤꯁ ꯗꯨ ꯅꯣꯠ ꯗꯤꯁꯇꯔꯕꯀꯤ ꯀꯩꯅꯣꯁꯦ ꯗꯤ ꯑꯦꯟ ꯑꯦꯁꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯑꯦꯠꯁ ꯊꯣꯛꯇꯅꯕꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯦꯠꯇꯤꯡꯗ ꯆꯪꯕꯤꯔꯣꯕꯀꯣ ꯑꯗꯨꯒ ꯑꯦꯠꯁ ꯁꯦꯟꯇꯔ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯣꯐ ꯇꯧꯔꯒ ꯊꯝꯕꯤꯌꯨ ꯁꯨꯝꯅꯒꯤ ꯑꯦꯠꯁ ꯈꯛꯇꯪꯒꯤ ꯑꯗꯨꯒ ꯄꯨꯔꯥ ꯗꯤ ꯑꯦꯟ ꯗꯤ ꯊꯝ ꯇꯥꯔꯒꯗꯤ ꯗꯨ ꯅꯣꯠ ꯗꯤꯁꯇꯔꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯩ ꯀꯩꯗꯒꯤ ꯂꯣꯏꯅꯃꯛ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯐꯥꯎꯕꯗ ꯍꯥꯡꯕ ꯌꯥꯗꯕ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯁꯨꯝꯅꯇꯪꯒꯤ ꯑꯦꯠ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯑꯗꯨ ꯑꯦꯠꯀꯤ ꯑꯣꯐ ꯇꯧꯕꯁꯤ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯦꯠꯁꯀꯨꯝꯕ ꯌꯥꯝ ꯊꯣꯛꯏꯕ ꯐꯣꯟꯁꯦ ꯀꯩꯅꯣꯅꯤ ꯑꯦꯝ ꯑꯥꯏꯒꯤ ꯐꯣꯟꯒꯨꯝꯕ ꯑꯗꯩ ꯑꯣꯞꯄꯣꯒꯨꯝꯕ ꯐꯣꯟꯒꯨꯝꯕꯁꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯗꯤ ꯍꯣꯡꯅꯗꯤ ꯐꯪꯍꯜꯂꯕ ꯑꯗꯨꯒ ꯐꯣꯟꯗꯨꯗꯒꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯈꯣꯝꯒꯗꯒꯦ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦꯅ ꯍꯣꯠꯅꯕꯗ ꯃꯣꯏꯅ ꯏꯁꯀ꯭ꯔꯤꯟꯗꯒꯤ ꯑꯦꯠ ꯊꯣꯛꯍꯟꯕꯤ
ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯤ ꯑꯗꯩꯗꯤ ꯏꯟꯁꯇꯣꯜ ꯇꯧꯁꯜꯂꯒ ꯃꯣꯏꯅ ꯍꯥꯟꯅꯗꯒꯤ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯐꯣꯟꯗꯣ ꯂꯩꯕ ꯃꯇꯝꯗ ꯃꯁꯥꯗꯒꯤ ꯌꯥꯎꯔꯒ ꯂꯥꯛꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯑꯩꯈꯣꯏ ꯕ꯭ꯂꯣꯠꯋꯦꯌꯔ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯝꯕ ꯈꯔ ꯂꯩ ꯑꯗꯨꯝꯕꯗꯣ ꯑꯟꯁꯇꯣꯜ ꯇꯧꯗꯕ ꯂꯧꯊꯣꯛꯄ ꯌꯥꯗꯕꯁꯨ ꯌꯥꯎꯕꯅꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝꯕ ꯄꯣꯠꯁꯤꯡꯗꯨꯗ ꯑꯟꯁꯇꯣꯜ ꯇꯧꯊꯣꯛꯄꯤꯈ꯭ꯔꯣ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯐꯔꯛꯄꯅꯦ ꯊꯦꯡꯛꯁ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯔꯗꯤ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯌꯥꯗ꯭ꯔꯦꯅ ꯍꯣꯏ ꯑꯩ ꯉꯝꯃꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯁꯦꯝꯅꯕꯗꯤ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯅꯤ ꯇꯟꯖꯥꯕꯨ ꯐꯪꯉꯒꯗꯤ ꯑꯩ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯤꯕ ꯚꯤꯗꯤꯑꯣ ꯃꯈꯜ ꯃꯈꯜ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯅꯕ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯃꯌꯥꯝꯗ ꯈꯪꯕꯗ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯏꯁꯜꯂꯒ ꯅꯣꯠ ꯇꯧꯁꯜꯂꯒ ꯊꯝꯖꯩ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝꯕꯗꯤ ꯈꯤꯇꯪꯗꯤ ꯂꯩꯔꯦ ꯑꯗꯣ ꯉꯝꯕ ꯃꯇꯝꯗ ꯑꯩ ꯃꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯁꯒꯣꯜꯁꯦ ꯏꯕꯨꯡꯉꯣꯅ ꯌꯦꯁ ꯍꯥꯏꯅ ꯍꯥꯏ ꯇꯣꯄꯤꯛꯁꯦ ꯀꯔꯝꯕ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯣ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯕ ꯋꯥꯔꯤꯁꯦ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯁꯥꯈ꯭ꯔꯕꯅ ꯀꯔꯝꯕꯗ ꯑꯣꯏꯗꯣꯏꯅꯣꯁꯦ ꯈꯪꯗ꯭ꯔꯦ ꯌꯦꯁ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦꯀꯣ ꯊꯦꯡꯉꯦ ꯍꯥꯏꯕꯗꯤ ꯄꯨꯡ 7:40 ꯆꯠꯂꯦ ꯑꯗꯨꯝ ꯊꯦꯡꯉꯕ ꯑꯍꯤꯡ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯆꯥꯛ ꯆꯥꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯑꯅꯧꯕ ꯆꯪꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯨꯀꯣ ꯑꯗꯨꯝ ꯀꯃꯦꯟ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟ Q&A ꯄꯣꯜ ꯑꯃ ꯍꯥꯞꯄꯗꯣ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯕ ꯑꯗꯨꯝ ꯀ꯭ꯂꯤꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯥꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯔꯒꯁꯨ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯏꯟꯁꯥꯡ ꯆꯥꯔꯦ ꯁꯨꯝꯕ ꯆꯥꯏ ꯑꯗꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯂꯥꯏꯞꯁꯦ ꯑꯩꯈꯣꯏ ꯑꯩꯅ ꯊꯥꯔꯤ ꯂꯥꯏꯞꯁꯤꯗꯤ ꯃꯌꯥꯝꯒ ꯁꯨꯝ ꯆꯨꯝꯅ ꯏꯟꯇꯔꯦꯛ ꯇꯧꯕ ꯑꯗꯨꯝꯕ ꯂꯥꯏꯞꯅ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯩꯗꯤ ꯀꯩ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯠꯊꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯁꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏꯁꯅꯥ ꯏꯃꯥ ꯑꯩꯗꯤ ꯏꯕꯨꯡ ꯋꯥꯔꯤ ꯇꯥꯔꯤꯀꯥꯟꯗ ꯀꯃꯦꯟ ꯏꯕ ꯀꯥꯎꯔꯦ ꯍꯣꯏ ꯊꯥꯗꯣꯏꯁꯅꯥ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯎꯀꯣ ꯑꯗꯨꯝ ꯀꯃꯦꯟꯗꯣ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯏꯔꯒ ꯀꯃꯦꯟꯁꯤꯡꯗꯣ ꯄꯥꯔꯒ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯈꯪꯉꯒ ꯑꯗꯩ ꯑꯩꯅꯁꯨ ꯈꯪꯖꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯨꯝ ꯃꯈꯥ ꯆꯠꯊꯒꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯕ ꯂꯦꯞꯈ꯭ꯔꯗꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯕꯗꯤ ꯀꯗꯤ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯑꯃꯃꯨꯛ ꯂꯥꯝꯁꯤꯜꯂꯛꯈꯤꯕꯁꯨ ꯌꯥꯏ ꯄꯨꯁꯜꯂꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯝ ꯋꯥꯈꯜꯗ ꯄꯣꯛꯄꯁꯤꯡꯗꯣ ꯑꯗꯨꯝ ꯀꯃꯦꯟꯁꯤꯡꯁꯤꯗ ꯀꯃꯦꯟꯒꯤ ꯗꯥꯏꯔꯦꯛ ꯁꯤꯗ ꯐꯣꯟ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯕ ꯑꯩꯅꯁꯨ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯒꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯗꯧꯅꯦꯕꯀꯣ ꯑꯗꯨꯅ ꯀꯃꯦꯟꯁꯤꯗ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯏꯕꯁꯤꯅ ꯐꯣꯡꯗꯣꯛꯄꯗꯣ ꯑꯣꯏꯔꯕꯅꯤꯅ ꯀꯃꯦꯟꯁꯤꯗ ꯍꯦꯛꯇ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯍꯦꯛꯇ ꯃꯌꯥꯝ ꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯀꯣꯟꯇꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯩꯗꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯁꯤ ꯇꯧꯔꯒꯗꯤ ꯐꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯐꯤꯗꯕꯦꯛ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯀꯩꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯑꯩ ꯋꯥꯔꯧꯖꯔꯣꯏ ꯂꯥꯟꯅꯁꯨ ꯂꯧꯖꯔꯣꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯉꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯉꯝꯅꯕꯁꯨ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯌꯥꯝꯃꯩꯕꯝ ꯌꯥꯝꯅ ꯏꯅꯥꯎ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯍꯥꯟꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯒꯦ ꯍꯥꯏ ꯏꯌꯥꯝꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯄꯥꯔꯁꯅꯦꯜꯂꯤ ꯑꯩ ꯏꯁꯥꯒꯤ ꯐꯣꯟ ꯑꯃ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯌꯦꯡꯕꯁꯦ ꯑꯩꯗꯤ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯟꯅ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯐꯣꯟꯗꯨꯒꯤ ꯂꯣꯏꯅꯃꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯒꯤ ꯀꯦꯃꯦꯔꯥꯗꯒꯤ ꯑꯗꯩꯗꯤ ꯈꯨꯗꯤꯡꯃꯛ ꯆꯂꯥꯏꯔꯛꯀꯗꯣꯏꯁꯦ ꯃꯥꯒꯤ ꯕ꯭ꯔꯦꯟꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯁꯦꯁꯔꯁꯤꯅ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯌꯥꯝ ꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗ ꯈꯤꯇꯪ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯣꯟ ꯀꯩꯅꯣꯁꯤꯡꯗꯣ ꯂꯣꯏ ꯐꯔꯒ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯋꯤꯛ ꯑꯣꯏꯕ ꯑꯃ ꯍꯥꯞꯆꯤꯜꯂꯛꯑꯒꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏ ꯄ꯭ꯔꯣꯁꯦꯁꯔ ꯍꯥꯟꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯐꯣꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯅ ꯔꯟ ꯇꯧꯕꯅꯤꯗꯅꯀꯣ ꯃꯥꯒꯤ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯏꯅꯔꯖꯤꯁꯤ ꯕꯦꯇ꯭ꯔꯤꯅ ꯃꯉꯣꯟꯗ ꯄꯤꯕꯅꯤꯅ ꯕꯦꯇ꯭ꯔꯤ ꯈꯤꯇꯪ ꯈꯥꯡꯒꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯄ ꯌꯥꯕ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯄ 6ꯅꯤ ꯆꯠꯄ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯝ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯥꯔꯖ ꯇꯧꯕ ꯌꯥꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯩ ꯆꯥꯔꯖ ꯇꯧꯐꯝ ꯂꯩꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯊꯥ ꯑꯃ ꯑꯅꯤ ꯂꯩꯔꯨꯒꯗꯕꯗꯤ ꯅꯠꯇꯕꯅꯤꯅ ꯄꯋꯥꯔ ꯕꯦꯡ ꯀꯩꯀꯩ ꯃꯌꯥꯝ ꯂꯩꯅꯔꯕꯅꯤꯅ ꯅꯣꯡꯃꯒꯨꯝꯕ ꯆꯠꯄ 5000 mAh ꯌꯧꯔꯒꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯤꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯌꯦꯗꯅꯀꯣ ꯀꯦꯃꯦꯔꯥꯁꯤꯁꯨ ꯑꯗꯨꯝ ꯐꯣꯇꯣ ꯀꯥꯞꯄ ꯃꯐꯝ ꯑꯃꯗ ꯀꯦꯃꯦꯔꯥ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯊꯦꯡꯅꯕꯗ ꯀꯥꯞꯄ ꯌꯥꯎꯋꯦ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯈꯤꯇꯪ ꯁꯦꯡꯕ ꯑꯁꯨꯃꯥꯏꯅ ꯄꯣꯠ 3-4ꯁꯦ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦ ꯁꯤꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯒ ꯑꯗꯨꯗ ꯑꯗꯨꯝ
ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯆꯥꯅꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯩꯕꯗ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯣꯏꯔꯒꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯕꯖꯦꯠ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯩꯅ ꯂꯩꯅꯤꯡꯉꯤꯕ ꯑꯩ ꯂꯨꯄꯥ 10,000 ꯄꯤꯕ 15,000 ꯄꯤꯕ ꯍꯥꯏ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏꯅ ꯁꯤꯗꯒꯤ ꯍꯦꯟꯗꯕ ꯍꯥꯏꯅ ꯋꯥꯈꯜꯂꯣꯟꯁꯦ ꯈꯟꯕꯤꯌꯣꯕ ꯃꯌꯥꯝꯅ ꯂꯩꯕ ꯃꯇꯝꯗꯁꯨ ꯌꯥꯝꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯅ ꯂꯨꯄꯥ 15,000 ꯄꯤꯕ ꯑꯃ ꯂꯩꯒꯦꯅ ꯆꯠꯂꯤꯕ ꯑꯩꯅ 20,000 ꯄꯤꯕ ꯑꯃ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯑꯩꯒꯤ 15,000 ꯑꯃ ꯌꯦꯡꯉꯝꯕꯗꯨꯗꯒꯤ ꯃꯥꯅꯗꯤ ꯁꯣꯏꯗꯅ ꯈꯔꯗꯤ ꯍꯦꯜꯂꯅꯤ ꯃꯃꯜ ꯇꯥꯡꯕꯒꯤ ꯋꯥꯇ ꯅꯠꯇꯅ ꯑꯗꯨꯗꯤ 10 ꯄꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ 10ꯗꯒꯤ ꯍꯦꯟꯅ ꯐꯕ 15 ꯄꯤꯕꯗꯣ ꯑꯃꯨꯛ ꯎꯔꯛꯑꯅꯦꯕ ꯑꯩꯅ ꯁꯤꯗꯤ 10 ꯁꯤꯗꯩꯗꯤ 15 ꯄꯤꯕꯁꯤꯅꯕꯨ ꯍꯦꯟꯅ ꯐꯩꯅꯤ ꯑꯗꯨꯗꯤ 30 ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯕꯖꯦꯠꯁꯤꯡ ꯁꯨꯝ ꯑꯦꯛꯁꯇꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯟꯅꯦꯁꯦꯁꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯗ ꯌꯥꯎꯔꯝꯗꯕ ꯑꯟꯄ꯭ꯂꯥꯟ ꯑꯣꯏꯕ ꯄꯩꯁꯥꯗꯣ ꯑꯩꯅ ꯂꯨꯄꯥ 5,000ꯇꯪ ꯇꯤꯡꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ 10 ꯇꯤꯡꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥꯁꯦ ꯃꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯗꯨꯅ ꯕꯖꯦꯠꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯦꯁꯦꯖ ꯑꯃ ꯀꯅꯥꯅ ꯏꯔꯛꯄꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯃꯦꯁꯦꯖꯁꯦ ꯍꯦꯜꯞ ꯐꯣꯔ ꯔꯤꯚ꯭ꯌꯨ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯃꯦꯁꯦꯖꯁꯦ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯏꯗꯕ ꯋꯥꯔꯗ ꯁꯤꯖꯤꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯕ ꯌꯥꯕ ꯌꯦꯡꯕ ꯌꯥꯕ ꯑꯗꯨꯝꯕ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯒꯥꯏꯗꯂꯥꯏꯟꯁꯅ ꯋꯥꯡꯃꯗ ꯂꯩꯕ ꯄꯣꯠ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯒꯤ ꯏꯔꯛꯄ ꯃꯦꯁꯦꯖ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯐꯤꯜꯇꯔ ꯇꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯅꯁꯨ ꯎꯔꯣꯏ ꯑꯗꯣꯝ ꯏꯔꯤꯕ ꯑꯗꯣꯝ ꯈꯛꯇꯪ ꯑꯣꯏꯅ ꯎꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤꯌꯣ ꯁꯦꯠꯁꯅ ꯃꯕꯨꯡ ꯑꯩ ꯆꯥꯛ ꯆꯥ ꯇꯣꯛꯂꯦ ꯀꯣꯟꯒ ꯑꯗꯣ ꯊꯣꯛꯅꯥꯎꯗ ꯍꯨꯟꯗꯣꯛꯂꯝꯃꯒ ꯂꯥꯛꯑꯦ ꯍꯥꯏꯔꯤ ꯑꯁ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯅꯣꯏ ꯊꯣꯡꯅꯥꯎ ꯃꯄꯥꯗꯣ ꯀꯥꯏꯋꯥꯏꯗꯅꯣ ꯅꯣꯏ ꯂꯩꯀꯥꯏ ꯅꯣꯏ ꯌꯨꯝꯗꯣ ꯇꯥꯛꯂꯛꯑꯣꯀꯣ ꯑꯩ ꯅꯣꯏꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯂꯦꯞꯄꯒ ꯉꯥꯏꯔꯒꯦ ꯅꯣꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯪꯊꯣꯔꯛꯑꯗꯤ ꯑꯗꯨꯗ ꯈꯨꯜꯂꯁꯨ ꯑꯩ ꯄꯩꯁꯥ ꯐꯅꯌꯥꯝ ꯄꯥꯏꯔꯅꯤꯀꯣ ꯑꯩꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯒꯤ ꯀꯣꯜ ꯂꯤꯛꯇꯨꯗ ꯐꯦꯡꯗꯣꯛꯑꯒ ꯁꯤꯖꯤꯟꯅꯔꯁꯨ ꯌꯣꯟꯊꯣꯛꯑꯁꯨ ꯄꯩꯁꯥ ꯌꯥꯝ ꯐꯪꯗꯧ ꯃꯥꯜꯂꯦ ꯅꯪ ꯃꯊꯪꯗꯩꯗꯤ ꯅꯪ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯃꯤ ꯑꯃ ꯊꯥꯔꯛꯑꯒ ꯅꯣꯏ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨ ꯂꯦꯞꯍꯜꯂꯒꯦ ꯆꯥꯛ ꯆꯥ ꯇꯣꯛꯄꯒ ꯊꯣꯡꯅꯥꯎꯗ ꯂꯪꯊꯣꯔꯛꯄꯗꯣ ꯑꯩ ꯈꯨꯟꯅꯕ ꯑꯗꯣ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯁꯨꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯔꯤ ꯑꯍꯥꯎꯕ ꯆꯥꯔꯒꯦ ꯉꯁꯤꯒꯤ ꯆꯥꯛꯁꯦ ꯈꯔ ꯊꯦꯡꯅ ꯆꯥꯏꯁꯤꯅꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯕꯨꯡ ꯃꯣꯏꯔꯥꯡꯗꯩꯅꯤ ꯍꯥꯏꯌꯦ ꯁꯅꯥꯁꯦ ꯑꯩꯁꯤꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯛꯑꯦ ꯂꯥꯛꯄ ꯅꯪꯅꯤ ꯅꯪ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯑꯒ ꯅꯪ ꯆꯥꯛ ꯇꯣꯛꯇ꯭ꯔꯤꯉꯩꯗ ꯁꯣꯏ ꯌꯧꯔꯛꯀꯅꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯅꯣꯏꯒꯤ ꯀꯩꯅꯣ ꯃꯄꯥꯗꯣ ꯊꯣꯡꯅꯥꯎ ꯃꯄꯥꯗꯣ ꯑꯗꯨ ꯑꯩ ꯑꯗꯥꯏꯋꯥꯏꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯒꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯂꯪꯉꯛꯄꯗ ꯑꯃꯨꯛ ꯊꯣꯡꯅꯥꯎ ꯃꯌꯥ ꯅꯛꯅ ꯂꯩꯔꯗꯤ ꯑꯃꯨꯛ ꯄꯥꯟꯗꯅ ꯀꯣꯛꯇꯒ ꯄꯥꯟꯗꯅ ꯀꯣꯛ ꯀꯥꯏꯅꯤ ꯑꯗꯨꯅ ꯈꯔ ꯂꯥꯞꯇꯛ ꯂꯩꯒꯦ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯈꯣꯟ ꯂꯪꯊꯣꯔꯛꯄ ꯃꯈꯣꯟ ꯊꯥꯔꯒ ꯆꯪꯁꯤꯜꯂꯛꯀꯦ ꯏꯔꯣꯜꯂꯦ ꯃꯕꯨꯡ ꯍꯥꯎꯇꯦ ꯍꯥꯏꯔꯤ ꯑꯁ ꯏꯔꯣꯟꯕ ꯍꯥꯎꯈ꯭ꯔꯕ ꯏꯟꯁꯥꯡꯅꯤꯀꯣ ꯅꯪ ꯍꯥꯎꯇꯦ ꯍꯥꯏꯗꯣ ꯍꯣꯏ ꯈꯪꯗꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯎꯔꯝꯗꯕꯗꯤ ꯌꯥꯏ ꯏꯔꯣꯟꯕ ꯀꯥꯏꯔꯤꯕ ꯏꯟꯁꯥꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯤꯟꯖꯥꯛꯅꯤꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯟꯁꯥꯡꯅꯤꯗꯅ ꯃꯗꯨ ꯆꯥꯒꯦ ꯐꯪꯖꯗꯕ ꯃꯍꯥꯎ ꯈꯪꯖꯗꯕ ꯃꯤꯅꯀꯣ ꯏꯔꯣꯟꯕꯒꯁꯦ ꯆꯥ ꯐꯪꯖꯗꯕ ꯑꯗꯩꯗꯤ ꯀꯥꯡꯕꯨ ꯈꯔ ꯂꯩꯌꯦ ꯀꯩ ꯍꯥꯏꯅꯤ ꯏꯔꯣꯟꯕꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯩꯗꯤ ꯌꯥꯝ ꯍꯩꯇꯕ ꯖꯥꯇꯤ ꯈꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯃꯃꯤꯡ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯃꯣꯏꯅꯒ ꯆꯥꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯟꯁꯥꯡꯗ ꯏꯔꯣꯟꯕꯒꯨꯝꯕ ꯎꯇꯤꯒꯨꯝꯕ ꯉꯥ ꯊꯣꯡꯕꯒꯁꯦ ꯃꯣꯏ ꯐꯪꯖꯗꯗꯅ ꯌꯥꯝ ꯋꯥꯔꯕꯅꯦ ꯑꯗꯨꯅ ꯏꯔꯣꯟꯕ ꯃꯤꯔꯥꯏꯅꯨ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯩꯐꯧꯗ ꯆꯥꯗꯕ ꯀꯨꯏꯔꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯅꯥ ꯅꯪꯁꯦ ꯑꯩ ꯆꯤꯡꯅꯩꯀꯣ ꯍꯥꯏ ꯊꯥꯗꯣꯏ ꯁꯅꯥꯅ ꯍꯣꯏ ꯊꯥꯗꯣꯏ ꯁꯅꯥ ꯃꯥꯒꯤꯁꯦ ꯁꯅꯥꯁꯤ ꯑꯩ ꯆꯥꯏꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯑꯁꯦꯡꯕ ꯑꯦꯀꯥꯎꯟꯇꯤ ꯃꯥꯜꯂꯦ ꯃꯥ ꯃꯣꯏꯔꯥꯡꯗꯩꯅꯤ ꯍꯥꯏꯔꯤ ꯅꯪ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯃꯣꯏꯔꯥꯡꯗꯒꯤ ꯁꯅꯥ ꯀꯧꯕ ꯑꯗꯣ ꯃꯥ ꯆꯤꯡꯅꯩ ꯍꯥꯏꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯆꯤꯡꯅꯕꯤꯔꯨꯔꯅꯨ ꯑꯗꯨꯒ ꯈꯪꯗꯕ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯁꯅꯥ ꯁꯤꯔꯁꯅ ꯑꯌꯥ ꯍꯥꯏꯔꯤ ꯑꯁꯦꯡꯕꯅꯦ ꯁꯅꯥ ꯅꯪ ꯆꯥꯛ ꯆꯥꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯟꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡꯅꯥꯎꯗꯩ ꯂꯪꯊꯣꯛꯀꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯈꯨꯟꯕ ꯂꯥꯛꯑꯗꯕꯅꯤꯀꯣ ꯅꯣꯏꯒꯤꯗꯨꯗ ꯃꯐꯝꯗꯣ ꯆꯞ ꯆꯥꯕꯗꯣ ꯑꯝꯇꯪ ꯇꯥꯛꯊꯣꯔꯛꯑꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯗꯨ ꯈꯨꯜꯂꯒ ꯑꯩꯁꯨ ꯈꯔ ꯅꯣꯏꯗ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯀꯣꯜ ꯂꯤꯛꯀ ꯌꯥꯎꯔꯝꯃꯗꯤ ꯑꯩ ꯁꯨꯝ ꯄꯨꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯁꯤ ꯑꯩꯁꯤꯅ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟ ꯃꯥꯜꯂꯤꯔꯥ ꯅꯠꯇꯦ ꯇꯤꯚꯤꯗ ꯍꯥꯏꯐꯦꯠ ꯁꯤꯔꯨꯁꯤꯔꯥ ꯖꯁꯇꯣ ꯈꯪꯅꯕ ꯍꯥꯏꯌꯦ ꯃꯣꯏ ꯑꯅꯤꯒꯤ ꯀꯣꯠꯂꯦꯡꯒ꯭ꯋꯦꯖꯅꯤ ꯃꯣꯏ ꯃꯁꯦꯟ ꯉꯥꯡꯅꯩꯁꯦ ꯑꯩ ꯄꯥꯔꯁꯨ ꯀꯃꯦꯟ ꯄꯥꯔꯁꯨ ꯁꯤꯝꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯃꯣꯏ ꯀꯃꯥꯏꯅꯅꯣ ꯍꯥꯏꯅ ꯊꯥꯗꯣꯏ ꯁꯅꯥꯅ ꯁꯅꯥ ꯃꯣꯏ ꯑꯅꯤ ꯈꯪꯅꯔ ꯃꯥꯜꯂꯦꯀꯣ ꯄꯥꯎ ꯐꯥꯎꯅꯔ ꯃꯥꯜꯂꯦ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒꯗꯤ ꯑꯃꯅꯁꯨ ꯆꯨꯝꯃꯤꯔꯥ ꯆꯨꯝꯗ꯭ꯔꯤꯔꯥ ꯍꯥꯏꯅ ꯆꯤꯡꯅ ꯂꯩꯔꯝꯕꯗꯨ ꯆꯤꯡꯅꯕ ꯀꯣꯛꯑ ꯃꯥꯜꯂꯦ
ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯍꯥꯏꯔꯤꯑꯦ ꯀꯩꯅꯣꯅ ꯁꯅꯥ ꯆꯦꯠꯁꯅ ꯑꯩꯁꯨ ꯁꯅꯥ ꯆꯦꯠꯁꯅ ꯏꯔꯛꯏꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯐꯀꯤ ꯀꯩꯅꯣ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯀꯣꯏꯊꯣꯔꯛꯑꯣ ꯍꯥꯏꯁꯦ ꯑꯩꯁꯨ ꯑꯝꯇ ꯃꯥ ꯇꯥꯟꯅꯗ ꯌꯥꯔꯣꯏꯗꯣꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯊꯥꯗꯣꯛꯏ ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯆꯤꯡꯅꯩꯀꯣ ꯑꯩ ꯃꯥ ꯆꯤꯡꯅꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯃꯅꯤ ꯃꯥꯒꯤ ꯆꯤꯡꯅꯕꯁꯦ ꯑꯝꯇ ꯀꯣꯛꯍꯟꯕꯤꯔꯣ ꯁꯅꯥ ꯀꯩꯅꯣꯒꯤ ꯀꯃꯦꯟ ꯑꯃꯁꯨ ꯅꯪꯅ ꯑꯩꯅ ꯅꯪꯁꯨ ꯆꯤꯡꯅꯩ ꯍꯥꯏꯔꯗꯤ ꯃꯕꯨꯡꯅꯁꯨ ꯅꯪ ꯃꯤꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯅꯤ ꯍꯥꯏꯔꯤ ꯑꯁ ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯔꯦꯀꯣ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯎꯕꯗ ꯄꯥꯕꯩ ꯋꯥꯅꯤ ꯀꯃꯦꯟ ꯄꯥꯕꯩ ꯋꯥꯅꯤ ꯑꯩ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯍꯥꯏꯅꯩꯅꯣ ꯍꯥꯏꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯑꯅꯤ ꯃꯅꯨꯡꯗ ꯀꯅꯥꯅꯣꯝꯇꯪꯗꯤ ꯑꯁꯦꯡꯕ ꯁꯤꯅꯤ ꯍꯥꯏꯗꯣ ꯑꯝꯇꯪ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯒꯗꯤ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯌꯥꯎꯁꯜꯂꯛꯑꯒ ꯋꯥꯔꯤ ꯃꯈꯥ ꯁꯥꯡꯊꯔꯒ ꯅꯨꯡꯉꯥꯏꯗꯧꯅꯦ ꯑꯗꯣ ꯑꯩꯁꯨ ꯑꯝꯇ ꯈꯪꯗꯦ ꯅꯣꯏ ꯍꯥꯏꯁꯦ ꯊꯥꯗꯣꯏ ꯇꯤꯚꯤꯗ ꯍꯦꯛ ꯆꯪꯉꯒ ꯅꯪ ꯆꯤꯡꯅꯩꯗꯣ ꯀꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤ ꯇꯤꯚꯤ ꯃꯅꯨꯡꯗ ꯆꯪꯗꯣꯏꯔꯣ ꯍꯥꯏꯁꯦ ꯏꯕꯨꯡ ꯂꯥꯏꯞ ꯌꯥꯝꯅ ꯂꯩꯕꯅꯦ ꯑꯩꯗꯤ ꯄꯥꯛꯅ ꯆꯠꯇꯦ ꯍꯥꯏꯔꯤ ꯍꯣꯏ ꯂꯥꯏꯞ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯇꯧꯅꯩꯀꯣ ꯑꯗꯣ ꯀꯥꯟꯅꯕ ꯀꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯌꯥꯔ ꯇꯧꯕ ꯑꯗꯨꯝꯕ ꯄꯣꯠ ꯁꯤꯌꯥꯔ ꯇꯧꯕꯒꯤꯗꯤ ꯀꯩꯁꯨ ꯑꯗꯨꯗ ꯃꯕꯨꯡ ꯊꯥꯗꯣꯏ ꯑꯩꯒ ꯐ꯭ꯔꯦꯟ ꯐꯣꯟꯅꯤ ꯍꯥꯏꯔꯦ ꯀꯩ ꯍꯥꯏꯅꯣ ꯅꯍꯥꯟꯗꯒꯤ ꯇꯟꯅꯩ ꯍꯥꯏ ꯃꯥꯜꯂꯦ ꯏꯕꯨꯡ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯑꯉꯥꯡ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡ ꯑꯥꯏꯗꯤ ꯁꯥꯔꯒ ꯆꯠꯂꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯍꯥꯏꯔꯤ ꯃꯤꯒꯤ ꯑꯥꯏꯗꯤ ꯁꯥꯔꯒ ꯂꯥꯏꯚ ꯆꯠꯂꯤꯔ ꯂꯥꯏꯚ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯃꯤꯒꯤ ꯑꯥꯏꯗꯤ ꯁꯥꯕ ꯈꯣꯠꯄ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯗꯣꯛꯇꯅ ꯃꯤꯡꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯊꯣꯟꯕꯀꯣ ꯑꯦꯀꯥꯎꯟ ꯃꯃꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤ ꯁꯥꯊꯤꯗꯕ ꯃꯃꯤꯡ ꯌꯥꯝ ꯂꯩꯔꯤ ꯀꯣꯛꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯊꯣꯛꯎ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯁꯨꯝꯕ ꯑꯁ ꯐꯥꯒꯤ ꯑꯣꯏꯕ ꯈꯤꯇꯪ ꯀꯣꯃꯤꯛ ꯑꯣꯏꯕ ꯃꯤꯡ ꯑꯝꯇ ꯊꯣꯟꯒꯦ ꯀꯥꯏꯁꯦ ꯀꯣꯛꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯗꯦꯕ ꯑꯗꯨ ꯃꯌꯥꯝꯗꯤ ꯌꯥꯝ ꯐꯖ ꯐꯖꯕ ꯃꯤꯅ ꯍꯦꯛ ꯄꯥꯕꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝꯕ ꯃꯤꯡꯒ ꯊꯣꯟꯕ ꯆꯦꯟꯅꯦꯜ ꯃꯤꯡꯒꯁꯨ ꯊꯣꯟꯕ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛꯀꯗ ꯑꯦꯀꯥꯎꯟꯒꯨꯝꯕ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯥꯗꯣꯛꯏ ꯍꯧꯖꯤꯛ ꯁꯅꯥꯁꯦ ꯈꯪꯉꯕꯅꯤꯅ ꯆꯤꯡꯅꯔꯨꯔꯅꯨꯀꯣ ꯑꯗꯨ ꯃꯥ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯊꯣꯡꯅꯥꯎꯗꯒꯤ ꯀꯣꯟ ꯂꯤꯛꯀꯗꯣ ꯂꯪꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯀꯣꯟꯒ ꯐꯦꯡꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯣꯏ ꯃꯌꯨꯝ ꯈꯪꯉꯗꯤ ꯑꯩꯉꯣꯟꯗ ꯃꯌꯨꯝ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯑꯩ ꯃꯣꯏꯒꯤ ꯊꯣꯡꯅꯥꯎꯗ ꯂꯪꯊꯣꯔꯛꯄꯗꯣ ꯑꯩ ꯈꯨꯟꯕ ꯆꯠꯇꯧꯔꯕꯅꯤ ꯃꯕꯨꯡ ꯋꯥꯔꯤ ꯍꯥꯏꯕꯨ ꯂꯥꯏꯐꯇ ꯂꯥꯡꯂꯦꯟ ꯀꯧꯕ ꯃꯤ ꯑꯃ ꯂꯩ ꯑꯗꯨ ꯑꯉꯥꯡꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯗꯤ ꯄꯥꯏꯗꯨꯅ ꯂꯣꯏꯅ ꯁꯥꯕꯤꯔꯤꯌꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯗꯤ ꯄꯤ ꯑꯥꯏꯗꯤꯗꯣ ꯂꯥꯡꯂꯦꯟ ꯍꯥꯏꯗꯨꯅ ꯁꯥꯕꯤꯗꯨꯅ ꯑꯩ ꯂꯣꯠ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯁꯥꯔꯒ ꯂꯥꯏꯚ ꯌꯥꯎꯕꯤꯔꯝꯕ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯣ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯁꯥꯔꯒ ꯌꯥꯎꯕꯤꯕ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯁꯨꯈꯪ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯗꯨ ꯈꯤꯇꯪ ꯀꯥꯔꯟ ꯇꯥꯔꯛꯀꯅꯤꯀꯣ ꯃꯗꯣ ꯑꯣꯏꯔꯕꯣꯏ ꯈꯟꯕꯒꯤꯅꯤ ꯍꯥꯏꯔꯤꯑꯦꯀꯣ ꯏꯕꯨꯡ ꯌꯨꯇꯨꯕꯇ ꯅꯠꯇꯅ ꯐꯦꯁꯕꯨꯛꯀꯁꯦ ꯍꯥꯡꯕꯤꯗꯣꯏꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯐꯣꯇꯣ ꯂꯧꯊꯣꯛꯑꯒ ꯍꯥꯏꯔꯤ ꯑꯁ ꯃꯥꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯑꯦꯀꯥꯎꯟ ꯀ꯭रिꯌꯦꯠ ꯇꯧꯕꯤꯔꯒ ꯃꯥ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯑꯗꯣ ꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯦꯀꯥꯎꯟꯁꯦ ꯍꯣꯏ ꯍꯣꯏ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨꯐꯥꯎꯗ ꯇꯧꯗꯕꯅꯗꯤ ꯐꯩ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯕꯗꯣ ꯇꯧꯔꯨꯅꯨꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯨꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯁꯦ ꯍꯥꯏꯔꯝꯃꯒ ꯂꯥꯛꯀꯗꯧꯗꯤ ꯅꯠꯇꯕꯅꯤꯅ ꯍꯌꯦꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗ ꯍꯥꯏꯇꯥꯔꯦ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ
ꯑꯗꯨꯒ ꯑꯩꯗꯤ ꯗꯤ ꯇꯤꯚꯤꯗ ꯃꯣꯗꯦꯔꯦꯇꯔ ꯑꯣꯏꯕꯅꯤꯅ ꯕ꯭ꯂꯨ ꯗ꯭ꯔꯦꯁ ꯁꯦꯠꯄꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯈꯪꯗꯣꯏꯅꯦ ꯍꯥꯏꯕꯅꯤ ꯊꯥꯗꯣꯏꯗ ꯐꯠꯇꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯐꯠꯇꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯑꯩ ꯑꯣ ꯃꯥꯁ ꯐꯠꯇꯕꯅꯦ ꯂꯧꯕꯤꯔꯨꯅꯨ ꯃꯥ ꯈꯪꯗꯕꯒꯤ ꯃꯥ ꯆꯤꯡꯅꯕ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅ ꯈꯪꯅꯤꯡꯗꯅ ꯇꯧ ꯌꯧꯔꯝꯒꯅꯤ ꯃꯥ ꯈꯪꯉꯃꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝ ꯍꯥꯏꯔꯛꯑꯔꯣꯏ ꯐꯠꯇꯕ ꯅꯠꯇꯦ ꯐꯠꯇꯕꯅꯦꯅ ꯈꯟꯕꯤꯔꯨꯅꯨ ꯐꯦꯁꯕꯨꯛ ꯐꯥꯎ ꯍꯥꯡꯕꯤꯔꯝꯅꯤꯗꯤ ꯍꯥꯏꯔꯤꯌꯦ ꯑꯣ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯒꯁꯦ ꯍꯥꯡꯕꯤꯔꯝꯃꯤꯕ ꯍꯣꯏ ꯌꯥꯝ ꯂꯩꯕꯅꯦ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕꯤꯕ ꯑꯗꯩꯗꯤ ꯈꯪꯅꯕ ꯅꯨꯄꯥꯅꯒ ꯅꯨꯄꯤꯒꯤ ꯑꯦꯀꯥꯎꯟ ꯁꯥꯔꯒ ꯄꯥꯏꯕ ꯑꯗꯩꯗꯤ ꯌꯥꯝ ꯇꯧꯅꯕꯅꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯣ ꯑꯩꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯑꯝꯇ ꯇꯧꯁꯨ ꯇꯧꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯗꯣ ꯃꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨꯗ ꯄꯥꯏꯕ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤ ꯑꯇꯣꯞꯄꯗꯨꯅꯦꯅ ꯈꯜꯂꯒ ꯃꯦꯁꯦꯖ ꯊꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯥꯎ ꯐꯥꯎꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯇꯧꯕ ꯆꯠꯍꯟꯕꯗꯣ ꯑꯗꯨꯒꯁꯨ ꯃꯤꯒꯤ ꯀꯩꯅꯣ ꯑꯔꯣꯟ ꯑꯊꯨꯞ ꯐꯥꯎꯗ ꯈꯪꯗꯣꯛꯄ ꯌꯥꯕꯒꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯤ ꯌꯥꯝꯃꯦ ꯑꯗꯨꯒꯤ ꯂꯥꯡꯂꯦꯟꯗꯨꯅ ꯁꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯂꯥꯡꯂꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯝꯇꯪ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯃꯥ ꯍꯟꯗꯛ ꯀꯩꯒꯤꯅꯣ ꯃꯌꯥꯝꯒꯤ ꯃꯤ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯑꯦꯀꯥꯎꯟ ꯁꯥꯕꯤꯔꯤꯁꯤꯕꯣ ꯃꯥ ꯑꯗꯨ ꯁꯥꯔꯒ ꯀꯩ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯣ ꯃꯥ ꯑꯗꯨ ꯄꯥꯏꯔꯒ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯣ ꯈꯪꯅꯤꯡꯉꯛꯈ꯭ꯔꯦꯗ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯗꯤ ꯍꯣꯏ ꯇꯟꯕ ꯇꯥꯕꯅꯤ ꯑꯩꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯁꯥꯔꯒ ꯃꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯥꯞꯊꯣꯛ ꯀꯥꯔꯟ ꯇꯧꯈꯠꯂꯛꯑꯗꯤ ꯑꯩꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯣꯏꯕ ꯃꯌꯥꯝꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯪꯉꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗꯣ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯦ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯗꯨꯝꯕꯗꯣ ꯇꯧꯍꯟꯕꯗꯤ ꯐꯠꯇꯦ ꯇꯧꯕꯁꯨ ꯑꯗꯣ ꯍꯣꯏ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯁꯨꯛꯈꯪ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯑꯦꯀꯥꯎꯟ ꯁꯥꯔꯒ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯏꯕꯔ ꯀꯩꯅꯣꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯀꯥꯟꯗ ꯑꯦꯀꯥꯎꯟꯗꯣ ꯔꯤꯃꯨꯚ ꯇꯧꯍꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯀꯦꯁ ꯇꯧꯁꯟꯕ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯐꯣꯇꯣ ꯍꯥꯞꯄꯒ ꯑꯦꯀꯥꯎꯟꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯃꯒꯗꯤ ꯍꯌꯦꯡ ꯆꯦꯟꯅꯔꯛꯀꯗꯣꯏꯗꯨꯗꯤ ꯑꯩꯉꯣꯟꯗꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯑꯩ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯇꯧꯕꯁꯨ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯁꯅꯥ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯇꯨꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦꯗ ꯋꯥꯔꯤ ꯂꯥꯏꯚ ꯊꯥꯗꯕꯗꯒꯤ ꯍꯥꯏꯔꯤ ꯑꯣ ꯄꯥꯔꯤ ꯃꯣꯏ ꯆꯦꯅꯦꯜ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕ ꯆꯦꯅꯦꯜ ꯑꯣꯏꯕ ꯇꯥꯏ ꯂꯥꯏꯚ ꯊꯥꯔꯛꯇꯕꯗꯒꯤ ꯂꯩꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤꯅꯤ ꯁꯤ ꯀꯔꯤ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯄꯥꯔꯤ ꯍꯥꯏꯁꯦ ꯑꯩꯅ ꯈꯪꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯥꯏꯒꯦꯀꯣ ꯃꯉꯣꯟꯗ ꯂꯥꯏꯚ ꯊꯥꯎ ꯍꯥꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯃꯁꯦꯜ ꯂꯥꯏꯐ ꯑꯃꯗꯨꯗ ꯄꯨꯂꯞ ꯄꯨꯟꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯃꯥꯏꯅ ꯍꯪꯅꯩ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯅꯪ ꯑꯣꯏꯔꯤꯔꯥ ꯅꯪ ꯑꯣꯏꯔꯤꯔꯥ ꯍꯥꯏꯅ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯅꯔꯤꯁꯦ ꯍꯣꯏ ꯍꯪꯕ ꯑꯃ ꯇꯥꯕꯅꯤ ꯅꯪ ꯑꯣꯏꯔꯤꯔꯥ ꯑꯣꯏꯔꯤꯔꯥ ꯍꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏꯗꯒꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯃꯌꯥꯝꯗꯣ ꯆꯪꯁꯤꯜꯂꯛꯑꯒ ꯐꯦꯛ ꯑꯦꯀꯥꯎꯟ ꯃꯌꯥꯝꯗꯣ ꯆꯪꯁꯤꯜꯂꯛꯑꯒ ꯅꯪ ꯁꯥꯔꯒ ꯃꯦꯁꯦꯖ ꯊꯥꯒꯠꯂꯛꯑꯗꯤ ꯄꯥꯔꯤꯕ ꯃꯤꯁꯨ ꯃꯀꯣꯛ ꯉꯥꯎꯔꯅꯤ ꯄꯥꯎ ꯑꯃ ꯏꯐꯥꯎ ꯐꯥꯎꯅꯗꯅ ꯏꯕꯨꯡꯒꯤ ꯂꯥꯏꯐꯁꯦ ꯍꯌꯦꯡꯁꯨ ꯊꯥꯒꯗ꯭ꯔꯥ ꯍꯥꯏꯌꯦ ꯑꯩꯗꯤ ꯂꯥꯏꯐꯁꯦ ꯍꯌꯦꯡꯗꯤ ꯊꯥꯔꯣꯏ ꯑꯩ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯛꯇꯅꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯏꯁꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯊꯥꯔꯣꯏ ꯊꯥꯗꯣꯏ ꯁꯣꯅꯣ ꯆꯨꯔꯤꯕꯅꯦ ꯄꯥꯔꯤꯗꯣ ꯊꯥꯗꯦ ꯄꯥꯔꯤ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯅꯤꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯊꯥꯗꯕꯗꯩ ꯃꯤ ꯁꯣꯅꯣ ꯆꯨꯕ ꯌꯥꯎꯅꯔꯦ ꯑꯩꯁꯦ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯅ ꯕꯤꯛ ꯐꯦꯟ ꯐꯖꯅ ꯌꯦꯡꯖꯕ ꯂꯥꯏꯔꯤꯛ ꯊꯥꯗ꯭ꯔꯒꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯃꯤ ꯂꯩꯌꯦꯁꯦ ꯈꯪ ꯈꯪꯅ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯥ ꯄꯥꯞ ꯄꯨꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯃꯁꯦꯜꯒꯤ ꯀꯣꯔꯠ ꯏꯃꯣꯖꯤ ꯑꯃ ꯈꯪꯅꯕꯤ ꯊꯝꯅꯔꯦ ꯐꯣꯟꯗ ꯂꯣꯏ ꯄꯥꯎ ꯐꯥꯎꯅꯔꯒ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯑꯁꯤ ꯍꯥꯄꯛꯑꯒꯗꯤ ꯑꯩꯅꯦ ꯑꯗꯨ ꯈꯪꯉꯣ ꯑꯁꯦꯡꯕꯅꯦ ꯑꯗꯨ ꯈꯪꯉꯣ ꯀꯥꯏꯅꯀꯣ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯁꯅꯥ ꯑꯃ ꯄꯥꯛꯅ ꯊꯥꯔꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯉꯤ ꯊꯥꯗ꯭ꯔꯥ ꯁꯅꯣ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯤ ꯃꯣꯏ ꯋꯥꯔꯧꯅꯕ ꯌꯥꯎꯅꯈ꯭ꯔꯦ ꯁꯤ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯄꯥꯔꯤꯁꯦ ꯄꯥꯔꯤ ꯏꯁꯇꯦꯇꯁ ꯂꯥꯏꯚ ꯍꯥꯏꯅ ꯂꯩꯕꯅꯤ ꯆꯦꯟꯅꯦꯜ ꯃꯃꯤꯡ ꯂꯥꯏꯚ ꯃꯄꯨꯅꯤ ꯄꯥꯔꯤ ꯍꯥꯏꯁꯦ ꯍꯥꯏꯌꯦ ꯁꯅꯥꯅ ꯑꯣ
ꯋꯥꯔꯤ ꯁ꯭ꯇꯦꯇꯁ ꯂꯥꯏꯚ ꯍꯥꯏꯕ ꯑꯩ ꯑꯝꯇ ꯊꯤꯕ ꯇꯥꯔꯦ ꯌꯦꯡꯕ ꯇꯥꯔꯦ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯥꯏꯚ ꯊꯥꯗ꯭ꯔꯤꯁꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯂꯥꯏꯚꯁꯦ ꯑꯩꯁꯨ ꯅꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯝꯇꯪ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯩ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤ ꯊꯥꯗꯣꯏ ꯑꯩ ꯊꯥꯔꯛꯄꯒ ꯉꯥꯡꯒꯦ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯊꯥꯗꯣꯏ ꯁꯅꯥ ꯇꯨꯝꯕ ꯌꯥꯗꯅ ꯃꯤ ꯂꯥꯏꯚ ꯊꯥꯔꯛꯇꯕꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯗꯨꯗ ꯑꯃꯨꯛ ꯃꯥꯅ ꯀꯩꯒꯤ ꯂꯥꯏꯚ ꯊꯥꯗ꯭ꯔꯤꯅꯣ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯂꯥꯏꯚ ꯊꯥꯎ ꯃꯤꯅꯤꯠ 5 ꯅꯪ ꯁꯅꯥ ꯅꯪ ꯈꯔ ꯉꯥꯡꯕꯤꯔꯣ ꯃꯥꯏ ꯊꯥꯗꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯊꯥꯗꯣꯏ ꯅꯪꯁꯨ ꯁꯅꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯔꯝꯗꯤ ꯃꯥꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅꯀꯣ ꯑꯗꯨ ꯃꯤ ꯉꯁꯥꯏ ꯂꯥꯏꯐꯁꯦ ꯅꯣꯏ ꯌꯥꯎꯍꯧꯔꯦ ꯅꯪ ꯌꯥꯎꯍꯧꯔꯦꯅ ꯆꯪꯉꯛꯄꯗ ꯃꯥ ꯆꯥꯛ ꯆꯥꯔꯒ ꯀꯣꯟꯐꯥꯎ ꯐꯦꯡꯗꯕꯤ ꯀꯣꯟꯒ ꯂꯪꯊꯣꯛꯑꯃꯒ ꯂꯥꯛꯑꯦ ꯍꯥꯏꯔꯤꯅꯦ ꯄꯥꯔꯤ ꯍꯥꯏꯔꯤꯁꯤꯗꯤ ꯃꯕꯨꯡ ꯅꯨꯡꯇꯤꯒꯤ ꯊꯥꯗꯦ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯤꯅꯤ ꯀꯥꯜꯂꯒ ꯊꯥꯕꯅꯦ ꯑꯗꯨꯁꯨ ꯅꯥꯏꯠꯇꯪ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯈꯛꯇꯪ ꯍꯥꯏꯔꯤ ꯑꯣ ꯑꯩꯅ ꯊꯦꯡꯅꯤꯡꯗꯕ ꯑꯣꯏꯕꯒꯤꯅꯦ ꯁꯅꯥ ꯉꯥꯎꯔꯕ ꯈꯪꯗꯦ ꯃꯤ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯑꯣ ꯏꯁꯩꯒꯤ ꯂꯥꯏꯚ ꯊꯥꯕꯅꯦꯕ ꯑꯣ ꯏꯁꯩ ꯐꯖ ꯐꯖꯕ ꯌꯥꯝ ꯊꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯥꯏꯐꯇꯨꯗ ꯃꯌꯥꯝꯅ ꯄꯥꯝꯕꯀꯣ ꯑꯗꯨꯅ ꯑꯣꯏꯝ ꯇꯥꯏ ꯑꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯏꯁꯩ ꯈꯜꯂꯒ ꯊꯥꯔꯛꯄꯒꯤ ꯂꯥꯏꯐꯅꯤ ꯃꯕꯨꯡ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤꯅꯦ ꯏꯁꯩ ꯊꯥꯔꯛꯄꯒꯤ ꯂꯥꯏꯐ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯞꯁꯤꯗꯀꯣ ꯏꯁꯩꯗꯣ ꯃꯥꯅ ꯁꯛꯄꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯃꯥꯅ ꯁꯛꯄ ꯑꯣꯏꯔꯝꯃꯒꯗꯤ ꯑꯃꯨꯛ ꯐꯔꯦ ꯑꯩ ꯀꯅꯥꯅꯣ ꯑꯩꯅꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯨꯝꯕ ꯑꯗꯩꯗꯤ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯌꯨꯇꯨꯞꯁꯤꯗ ꯃꯤꯒꯤ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯀꯣꯄꯤꯔꯥꯏꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯀꯣꯟꯇꯦꯟ ꯏꯁꯇ꯭ꯔꯥꯏꯛ ꯑꯗꯩꯗꯤ ꯀꯣꯄꯤꯔꯥꯏꯠ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯀꯣꯄꯤꯔꯥꯏꯠꯇꯣ ꯃꯥꯅ ꯏꯁꯩꯗꯣ ꯊꯥꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯏꯁꯩꯗꯨꯒꯤ ꯃꯄꯨꯗꯨꯅ ꯀꯣꯄꯤꯔꯥꯏꯠ ꯄꯤꯔꯛꯄ ꯌꯥꯏꯑꯕ ꯀꯣꯄꯤꯔꯥꯏꯠ ꯏꯁꯇ꯭ꯔꯥꯏꯛ ꯄꯤꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯀꯣꯄꯤꯔꯥꯏꯠ ꯏꯁꯇ꯭ꯔꯥꯏꯛꯀꯨꯝꯕꯁꯤ ꯆꯦꯟꯅꯦꯜꯁꯤꯗ ꯑꯍꯨꯝꯂꯛꯀ ꯐꯪ ꯇꯥꯔꯒꯗꯤ ꯆꯦꯟꯅꯜꯁꯤꯗ ꯑꯍꯨꯝꯂꯛ ꯏꯁꯇ꯭ꯔꯥꯏꯛ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯟꯅꯦꯜꯁꯦ ꯇꯔꯃꯤꯅꯦꯠ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯀꯣꯟꯇꯦꯟ ꯁꯤꯖꯤꯟꯅꯕꯁꯦ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯂꯥꯏꯁꯦꯟꯁ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯗꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯌꯨꯇꯨꯞꯇ ꯇꯁꯦꯡꯅ ꯃꯤꯒꯤ ꯀꯣꯟꯇꯦꯟ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯕ ꯌꯨꯇꯨꯞ ꯈꯛꯇ ꯅꯠꯇ ꯑꯇꯣꯞꯄ ꯀꯩꯅꯣꯗ ꯑꯦꯅꯤ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ 30 seconds ꯐꯥꯎꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ 30 seconds ꯍꯦꯜꯂꯒꯗꯤ ꯌꯥꯗꯦꯕ ꯑꯗꯣ ꯃꯥꯅ ꯏꯁꯩ ꯊꯥꯔꯤꯗꯣ ꯏꯁꯩꯗꯣ ꯑꯁꯦꯡꯕ ꯏꯁꯩꯗꯨꯒꯤ ꯑꯣꯅꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ ꯍꯧꯖꯤꯛ ꯀꯝꯄꯣꯖꯔ ꯔꯥꯏꯇꯔ ꯑꯗꯩꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯨꯅ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯇꯧꯔꯛꯑꯒꯗꯤ ꯃꯥꯏ ꯆꯦꯅꯦꯜꯗꯨꯗ ꯑꯁꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏ ꯇꯥꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯑꯩ ꯈꯪꯅꯤꯡꯉꯤꯁꯦ ꯏꯕꯨꯡ ꯁꯨꯝ ꯌꯥꯎꯈꯤꯕ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯋꯥꯈꯟꯗꯣ ꯑꯣꯟꯅꯔꯦ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯈꯪꯗꯕꯩꯅꯤꯀꯣ ꯑꯔꯧ ꯌꯥꯗꯦ ꯑꯩꯅ ꯆꯦꯟꯅꯦꯜꯗꯣ ꯏꯁꯩꯒꯤ ꯂꯥꯏꯞ ꯊꯥꯕ ꯆꯦꯟꯅꯦꯜꯅꯦ ꯑꯗꯣ ꯑꯩꯅ ꯈꯪꯗꯕꯒꯤ ꯁꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯅꯤ ꯋꯥꯔꯧꯕꯤꯅꯨ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯏꯁꯩ ꯈꯜꯂꯒ ꯊꯥꯔꯛꯄ ꯂꯥꯏꯐꯅꯦ ꯃꯕꯨꯡ ꯍꯥꯏꯀꯣ ꯊꯥꯗꯣꯏ ꯑꯩ ꯐꯨꯒꯦꯀꯣ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯐꯨꯗꯤ ꯐꯨꯔꯨꯅꯨꯀꯣ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯇꯪ ꯍꯥꯏꯌꯣ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯐꯨꯔꯗꯤ ꯃꯥ ꯁꯥꯎꯗꯅ ꯑꯃꯨꯛ ꯊꯥꯔꯛꯇ꯭ꯔꯗꯤ ꯅꯣꯏ ꯃꯌꯥꯝ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯏꯕꯨꯡ ꯄꯍꯥꯔꯤ ꯂꯥꯏꯐ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏ ꯑꯣ ꯍꯣꯏ ꯄꯥꯔꯤ ꯂꯥꯏꯐ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩ ꯃꯗꯨ ꯑꯩ ꯌꯦꯡꯉꯒꯦ ꯐꯨꯔꯨꯅꯨ ꯃꯤ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ ꯍꯥꯏꯔꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅꯦ ꯑꯩꯅ ꯈꯜꯂꯨꯗꯕ ꯃꯤ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯆꯔꯥ ꯍꯦꯜꯂꯗꯤ ꯁꯣꯝꯗ ꯂꯥꯏꯞ ꯊꯥꯕ ꯍꯥꯏꯌꯦ ꯁꯤꯕ ꯆꯪꯕ ꯈꯪꯗꯗꯅ ꯆꯔꯥ ꯍꯦꯜꯂꯤꯗꯣ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯍꯞꯇꯥ ꯑꯃꯅꯤ ꯍꯦꯟꯖꯜꯂꯛꯑꯗꯤ ꯁꯤꯗꯧꯔꯤꯅꯦꯕ ꯑꯗꯨꯗ ꯀꯗꯥꯏꯒꯤ ꯌꯨꯇꯨꯞ ꯂꯥꯏꯚ ꯊꯥꯕ ꯍꯥꯏꯌꯦ ꯅꯣꯏ ꯃꯌꯥꯝ ꯃꯥ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯉꯩꯗꯨꯗ ꯅꯣꯏ ꯐꯨꯗꯤ ꯐꯨꯕꯤꯔꯨꯅꯨꯍꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯠꯇꯦ ꯏꯁꯩꯗꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯏꯔꯅꯤ ꯑꯁꯨꯃꯥꯏꯅ ꯁꯦ ꯁꯣꯡ ꯔꯤꯀ꯭ꯋꯦꯁ ꯅꯨꯡꯁꯤꯍꯜꯂꯦ ꯕꯥꯏ ꯑꯦꯖꯦ ꯀꯥꯏꯅ ꯊꯥꯔꯒ
ꯈꯟꯗꯧꯕꯅꯤ ꯏꯁꯩꯗꯨꯃꯛ ꯊꯥꯔꯛꯀꯅꯤ ꯚꯤꯗꯤꯑꯣꯁꯨ ꯊꯣꯛꯅ ꯍꯥꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤꯕ ꯏꯁꯩ ꯑꯣꯏꯁꯅꯨ ꯚꯤꯗꯤꯑꯣ ꯑꯣꯏꯁꯅꯨ ꯃꯥꯅ ꯊꯥꯔꯛꯏꯗꯣ ꯑꯦꯖꯦ ꯃꯩꯁꯅꯥꯝꯒꯤ ꯏꯁꯩ ꯍꯥꯏꯔꯁꯤꯅꯦ ꯑꯦꯖꯦ ꯃꯩꯁꯅꯥꯝꯅ ꯁꯛꯄꯅꯤꯗꯅ ꯏꯁꯩꯗꯨꯒꯤ ꯑꯣꯅꯔꯁꯦ ꯑꯣꯅꯔꯁꯤꯞꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯒꯅ ꯍꯤꯟꯗꯤꯒꯤ ꯏꯁꯩꯒꯨꯝꯕꯁꯦ ꯑꯌꯥꯝꯕꯅ ꯇꯤ ꯁꯦꯔꯤꯁꯀꯨꯝꯕꯅ ꯃꯣꯏꯒꯤ ꯀꯝꯄꯅꯤꯗꯨꯅ ꯅꯝꯕ ꯑꯗꯩ ꯄꯨꯊꯣꯛꯄ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯑꯗꯨꯝꯕ ꯇꯥꯔꯗꯤ ꯃꯣꯏꯅ ꯊꯥꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃꯅ ꯑꯩꯅ ꯊꯥꯕ ꯇꯥꯔꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯆꯦꯅꯦꯜꯗꯨꯒꯤ ꯑꯩ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯉꯣꯟꯗ ꯂꯥꯏꯁꯦꯟꯁꯇꯣ ꯂꯩꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜ ꯑꯌꯥꯝꯕ ꯃꯤ ꯂꯣꯏꯅꯃꯛꯀꯤ ꯀꯣꯟꯇꯦꯟ ꯁꯤꯖꯤꯟꯅꯩꯕꯀꯣ ꯑꯗꯨꯗ ꯀ꯭ꯂꯦꯝꯗꯤ ꯂꯩꯇꯕ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯅꯤꯌꯣꯝꯒꯤꯗꯤ ꯑꯗꯨ ꯌꯥꯗꯦꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤꯗ ꯁꯅꯥꯅ ꯊꯥꯗꯣꯏ ꯀꯧꯔꯤꯀꯣ ꯑꯗꯣ ꯁꯅꯥ ꯑꯩꯁꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯦ ꯉꯍꯥꯛ ꯉꯝꯗꯗꯅ ꯇꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤ ꯍꯣꯏꯅꯦ ꯑꯗꯨ ꯃꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯁꯣꯝꯗ ꯆꯔꯥ ꯍꯦꯜ ꯂꯩꯔꯤꯉꯩꯗꯨꯗ ꯅꯣꯏ ꯂꯥꯏꯠ ꯊꯥꯖꯤꯜꯂꯣ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯃꯥꯁꯨ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯍꯦꯛꯇ ꯂꯣꯏ ꯊꯥꯖꯤꯜꯂꯗꯤ ꯅꯣꯏ ꯃꯌꯥꯝ ꯇꯥꯕ ꯉꯝꯗꯗꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯅꯦꯕ ꯆꯍꯤ ꯀꯨꯏꯔꯕ ꯂꯥꯏꯐꯅꯤ ꯕꯥꯕꯨ ꯋꯥꯔꯤ ꯂꯥꯏꯐꯁꯦ ꯍꯥꯏꯔꯤ ꯑꯣ ꯍꯣꯏ ꯀꯨꯏꯔꯝꯃꯅꯤ ꯆꯦꯅꯦꯜꯁꯤꯡꯀꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯂꯥꯏꯞ ꯅꯠꯇꯦ ꯍꯥꯏꯔꯤꯑꯦ ꯑꯣꯀꯦ ꯑꯩꯅ ꯊꯦꯡꯅꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯅ ꯏꯁꯩꯁꯦ ꯑꯩꯁꯨ ꯇꯥꯗꯤ ꯇꯥꯕꯅꯤ ꯑꯗꯣ ꯍꯣꯏ ꯑꯩꯅ ꯑꯌꯥꯝꯕ ꯇꯥꯕ ꯏꯁꯩꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯣꯏꯇꯥꯏ ꯂꯥꯏꯚꯀꯨꯝꯕꯗꯗꯤ ꯌꯦꯡꯗꯕ ꯑꯗꯨꯅ ꯑꯣꯏꯅꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯗ꯭ꯔꯤꯁꯦ ꯑꯩꯅ ꯀꯩ ꯍꯥꯏꯅꯣ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯍꯥꯏ ꯃꯥꯜꯂꯦ ꯊꯥꯗꯣꯏ ꯅꯪ ꯊꯦꯝꯂꯒ ꯌꯥꯗꯧ ꯅꯠꯇꯦ ꯍꯥꯏꯔꯤꯌꯦ ꯍꯣꯏꯅꯦ ꯊꯦꯝꯃꯒꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯅꯤꯀꯣ ꯁꯅꯥ ꯑꯗꯨꯅꯦ ꯉꯝꯗꯗꯅ ꯇꯣꯛꯑꯦ ꯃꯥ ꯊꯦꯝꯅꯕ ꯁꯣꯝꯗ ꯑꯩ ꯑꯣꯅ ꯀꯥꯏꯅꯒꯦ ꯇꯧꯋꯦ ꯍꯥꯏꯔꯤ ꯍꯣꯏꯅꯦ ꯅꯪꯅ ꯑꯃꯨꯛ ꯊꯦꯝꯃꯤꯅꯦꯗꯅ ꯃꯤꯉꯣꯟꯗ ꯃꯦꯁꯦꯁ ꯊꯥꯕ ꯐꯣꯟ ꯇꯧꯕ ꯇꯧꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯅꯪꯒꯤ ꯈꯪꯅꯕꯗꯨꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯜꯂꯒ ꯋꯦꯇꯤꯡ ꯑꯃꯨꯛ ꯂꯩꯔꯝꯕꯗꯤ ꯅꯪ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯥꯏꯗꯅ ꯀꯅꯥ ꯀꯩꯗꯧꯔꯤꯑꯅ ꯑꯃꯨꯛ ꯇꯧꯅ ꯑꯃꯨꯛ ꯅꯪ ꯑꯃꯨꯛ ꯀꯥꯏꯅꯗꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯤ ꯃꯗꯨ ꯌꯦꯡ ꯇꯧꯀꯣ ꯂꯣꯏꯅꯃꯛꯄꯨ ꯇꯥꯔꯤꯌꯦ ꯀꯣꯛ ꯆꯥꯛꯄ ꯁꯣꯏꯗꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯥꯏꯐꯁꯤꯡꯁꯦ ꯍꯥꯏꯔꯤ ꯑꯣꯍꯣ ꯑꯁ ꯑꯗꯨꯗꯤ ꯑꯩ ꯀꯣꯛ ꯆꯥꯛꯀꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯌꯦꯡꯉꯔꯣꯏꯀꯣ ꯑꯩ ꯀꯣꯛ ꯆꯥꯛꯄ ꯇꯜꯂꯤ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕ ꯂꯥꯏꯐꯇꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯣꯏ ꯃꯌꯥꯝꯅ ꯁꯖꯦꯁ ꯇꯧꯔꯛꯄ ꯅꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯄꯣꯠꯅꯦꯅ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯗꯨ ꯌꯦꯡꯉꯒ ꯀꯣꯛ ꯆꯥꯛꯀꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯀꯣꯛ ꯆꯥꯛꯅꯤꯡꯗꯦꯀꯣ ꯑꯗꯨꯅ ꯑꯩ ꯌꯦꯡꯉꯔꯣꯏ ꯁꯥꯎ ꯌꯥꯗꯦ ꯁꯅꯥ ꯅꯪ ꯈꯔ ꯄꯨꯕꯤꯔꯣ ꯏꯕꯨꯡꯁꯦ ꯍꯥꯏꯔꯤ ꯑꯗꯨ ꯄꯨꯕꯗꯤ ꯄꯨꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯅꯣꯏ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨ ꯑꯩ ꯀꯤꯈꯠꯂꯛꯑꯦꯀꯣ ꯅꯣꯏꯅ ꯑꯗꯨ ꯌꯦꯡꯉꯒ ꯑꯗꯨ ꯆꯠꯂꯒ ꯀꯣꯛ ꯆꯥꯛꯑꯅꯤ ꯍꯥꯏꯗꯨꯗꯤ ꯀꯣꯛꯁꯦ ꯀꯣꯛ ꯆꯥꯛꯄ ꯌꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯦꯕ ꯅꯣꯛꯁꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒ ꯄꯨꯟꯕꯁꯨ ꯇꯟꯕꯩ ꯋꯥꯔꯣ ꯍꯥꯏꯔꯤ ꯅꯠꯇꯦꯗ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅꯕꯨ ꯑꯩ ꯈꯜꯂꯨꯗꯦ ꯉꯁꯥꯏꯒꯤ ꯀꯣꯛ ꯆꯥꯛꯑꯦ ꯍꯥꯏꯗꯨꯗ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯑꯥ ꯌꯧ ꯈꯟꯖꯜꯂꯨꯔꯕ ꯀꯗꯥꯏꯗꯒꯤ ꯆꯨꯝꯅꯒꯤ ꯐꯧꯗ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗ ꯂꯩꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯨꯛ ꯀꯣꯛ ꯆꯥꯛꯄꯒꯤ ꯐꯤꯕꯝꯗꯣ ꯌꯧꯔꯛꯑꯒꯗꯤ ꯑꯃꯨꯛ ꯃꯑꯣꯡ ꯏꯇꯥ ꯇꯥꯔꯣꯏꯅ ꯇꯧꯕꯅꯤꯗ ꯍꯟꯗꯛ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯊꯥꯗꯣꯏꯒ ꯑꯗꯩꯗꯤ ꯁꯅꯥꯒꯁꯦ ꯀꯃꯦꯟ ꯅꯣꯏ ꯑꯅꯤꯒꯤ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯄꯥꯕꯗ ꯍꯥꯏꯗꯤ ꯃꯇꯝ ꯍꯧꯈꯤꯕꯒ ꯈꯪꯍꯧꯗ꯭ꯔꯦ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡꯃꯨꯛꯄꯨ ꯐꯥꯖꯤꯜ ꯂꯩꯔꯝꯃꯦ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯆꯦꯅꯦꯜꯒꯤ ꯀꯣꯟꯇꯦꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯄꯤꯛꯇꯒꯤꯗꯤ ꯌꯥꯝ ꯊꯩꯈꯔꯦ ꯑꯗꯨꯒ ꯌꯦꯡꯕ ꯀꯥꯡꯕꯨꯅꯁꯨ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ ꯀꯃꯦꯟꯒ ꯏꯔꯛꯈꯤꯗ꯭ꯔꯦꯁꯦ ꯑꯉꯥꯡꯕꯁꯨ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯅꯥꯅ ꯃꯕꯨꯡ ꯅꯣꯛꯃꯤꯟꯅꯗꯧꯕꯅꯤ ꯑꯩꯗꯤ ꯖꯣꯛ ꯌꯥꯝ ꯇꯧꯕꯅꯤꯀꯣ ꯊꯥꯗꯣꯏꯗꯤ ꯂꯣꯏ ꯈꯪꯕꯅꯤ ꯍꯥꯏꯔꯦ ꯍꯣꯏꯅꯦ ꯖꯣꯛ ꯇꯧꯕ ꯅꯣꯛꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯐꯥꯒꯤ ꯇꯧꯕ ꯍꯩꯕ ꯏꯃꯥꯟꯅꯕꯤ ꯂꯩꯕ ꯀꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯇꯦꯟꯁꯟ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯐꯥꯒꯤꯗꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯖꯣꯕꯇꯣ ꯇꯥꯔꯀꯥꯟꯗ ꯑꯋꯥꯕ ꯀꯥꯎꯊꯣꯛꯍꯟꯕ
ꯉꯝꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯌꯥꯝ ꯑꯐꯕ ꯃꯒꯨꯟ ꯑꯃꯅꯤꯀꯣ ꯃꯤꯅ ꯄꯥꯛꯅ ꯉꯝꯅꯗꯕ ꯑꯗꯨ ꯇꯧꯕ ꯉꯝꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯌꯦ ꯁꯅꯥ ꯅꯣꯏꯒꯤ ꯍꯅꯨꯕꯗꯣ ꯑꯩꯒꯁꯦ ꯕ꯭ꯂꯣꯛ ꯇꯧꯋꯦ ꯂꯥꯏꯞꯇꯒ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝꯅ ꯍꯥꯏꯔꯤꯌꯦ ꯃꯥ ꯈꯔ ꯀꯩꯒꯤꯅꯣ ꯍꯥꯟꯅ ꯂꯥꯏꯞꯇ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯤꯁꯤꯕꯣ ꯀꯃꯦꯟ ꯏꯕꯗ ꯄꯥꯕ ꯊꯣꯛꯍꯟꯗ꯭ꯔꯤꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯑꯝꯇ ꯈꯪꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯨ ꯑꯝꯇ ꯈꯪꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯗꯅ ꯏꯄꯨꯗꯣ ꯊꯥꯗꯣꯏ ꯃꯀꯣꯛ ꯆꯥꯛꯄ ꯃꯤ ꯃꯥꯜꯂꯦ ꯑꯩꯗꯁꯨ ꯕ꯭ꯂꯣꯛ ꯄꯤꯕꯅꯦ ꯁꯤꯗꯩ ꯄꯤꯒꯦ ꯄꯤꯅꯤ ꯁꯤꯗꯒꯤ ꯁꯤꯒꯤꯗꯒꯤ ꯍꯥꯏꯔꯤ ꯃꯥ ꯕ꯭ꯂꯣꯛ ꯇꯝꯖꯤꯜꯂꯤꯁꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟ ꯏꯔꯤꯕ ꯏꯆꯟ ꯑꯅꯤꯁꯤꯗ ꯀꯩꯒꯤ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯤꯅꯣ ꯃꯣꯏ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯤꯗꯣ ꯀꯃꯦꯟ ꯄꯥꯕ ꯍꯩꯇꯕ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯗꯕ ꯑꯗꯨꯝꯕ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯅꯥꯄꯥꯔꯤꯗꯣ ꯂꯨꯝꯅ ꯂꯩꯔꯝꯅꯤꯀꯣ ꯑꯃꯨꯛ ꯐꯨꯕꯤꯔꯛꯇꯅ ꯂꯩꯔꯝꯃꯣꯏꯗ ꯀꯩ ꯇꯧꯕꯒꯤ ꯑꯗꯨꯝ ꯂꯩꯇꯣꯏꯅꯣ ꯃꯤ ꯁꯣꯝꯗ ꯅꯣꯏ ꯉꯁꯥꯏ ꯅꯨꯄꯤ ꯈꯥꯏꯅꯕꯒꯤ ꯆꯔꯥ ꯍꯦꯜꯂꯦꯗꯥꯏꯅꯦ ꯆꯔꯥ ꯍꯦꯜꯂꯤꯉꯩꯗ ꯃꯤꯒ ꯅꯤꯡꯁꯤꯡ ꯆꯪꯉꯝꯃꯣꯏ ꯃꯥ ꯀꯅꯥꯅ ꯑꯃꯨꯛ ꯅꯪ ꯄꯨꯕꯤꯔꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯣꯛꯐꯝꯗ ꯆꯠꯇꯅꯕꯗꯤ ꯉꯝꯗꯕ ꯌꯥꯏ ꯃꯤ ꯌꯥꯝꯃꯤ ꯑꯗꯣ ꯃꯕꯨꯡ ꯅꯪ ꯅꯆꯜꯈꯛ ꯌꯦꯡꯉꯣ ꯑꯗꯨꯝ ꯈꯨꯝꯂꯛꯀꯅꯤ ꯃꯕꯨꯡꯅ ꯀꯧꯑꯣꯗ ꯍꯥꯏꯌꯦ ꯍꯣꯏ ꯂꯥꯏꯚ ꯌꯥꯝ ꯊꯥꯕ ꯃꯐꯝꯗ ꯑꯩ ꯑꯝꯇꯪ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯔꯒ ꯌꯦꯡ ꯇꯥꯔꯦ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯊꯥꯔꯛꯄ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄ ꯍꯥꯏꯅ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯅꯣꯛꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯊꯥꯗꯣꯏꯅ ꯁꯅꯥ ꯑꯩꯉꯣꯟꯗ ꯃꯥꯅ ꯕ꯭ꯂꯣꯛ ꯄꯤꯕꯒꯤ ꯃꯁꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯗꯨꯒꯤꯅꯤ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯕꯒꯤ ꯕ꯭ꯂꯣꯛ ꯄꯤꯕꯤꯔꯛꯄ ꯑꯗꯨꯗꯤ ꯈꯔ ꯐꯥꯒꯤ ꯇꯧꯒꯜꯂꯦꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯔꯛꯑꯅꯤꯅ ꯐꯥꯒꯤꯗꯒꯤ ꯍꯥꯏꯗꯣꯔꯛꯑꯅꯤꯅ ꯇꯧꯕ ꯑꯣꯏꯔꯝꯃꯅꯤ ꯕꯣꯏ ꯑꯣꯐꯤꯁꯦꯜ ꯊꯥꯗꯣꯏ ꯄꯥꯔꯤꯒꯤ ꯂꯥꯏꯅꯥꯗꯣ ꯂꯞꯀꯤ ꯑꯣꯏꯔꯕꯣꯏꯔꯦ ꯍꯥꯏꯔꯤꯌꯦ ꯍꯣꯏꯅꯦ ꯊꯥꯗꯣꯏꯅꯦ ꯌꯥꯝ ꯈꯪꯉꯝꯃꯦ ꯄꯥꯔꯤ ꯂꯥꯏ ꯊꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯑꯗꯨꯒ ꯀꯔꯤ ꯂꯥꯏꯅꯥꯅꯣ ꯃꯥ ꯂꯣꯏ ꯃꯉꯣꯟꯗ ꯄꯥꯎ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯗꯨ ꯍꯪꯉꯁꯤ ꯂꯥꯏꯁ꯭ꯔꯝ ꯃꯍꯦꯁ ꯈꯨꯃꯟꯅ ꯕ꯭ꯔꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯍꯥꯏꯌꯦ ꯂꯥꯏꯁ꯭ꯔꯝ ꯃꯍꯦꯁ ꯌꯨꯝꯗꯗꯤ ꯅꯠꯇꯦ ꯑꯩ ꯌꯨꯝꯗꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁ꯭ꯔꯝ ꯃꯍꯦꯁꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯌꯨꯝꯗ ꯂꯩꯕ ꯑꯩ ꯈꯪꯕ ꯃꯤꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯍꯪꯉꯤꯁꯦ ꯏꯃꯨꯡ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯑꯗꯤ ꯂꯥꯏꯐꯀ ꯆꯥꯏꯔꯅꯤꯅ ꯇꯧꯔꯤꯕ ꯍꯥꯏꯔꯤ ꯑꯣ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯉꯁꯤꯇꯪ ꯈꯪꯕꯅꯤꯅ ꯉꯁꯤꯇꯪ ꯎꯕꯅꯤꯅ ꯑꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯅꯣꯡ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯁꯨ ꯈꯪꯉꯒꯗꯤ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨ ꯂꯥꯏꯐ ꯆꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯕꯅꯤ ꯃꯥꯏꯁꯦ ꯀꯀꯥ ꯀꯧꯕ ꯌꯥꯗꯧ ꯃꯥꯜꯂꯦ ꯃꯕꯨꯡꯗꯣ ꯍꯥꯏꯔꯤꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯅꯣꯏꯅ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧ ꯀꯩꯝꯇ ꯀꯥꯏꯗꯦ
ꯃꯣꯏ ꯑꯅꯤꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯞ ꯃꯇꯝꯒ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯇꯝꯁꯤꯗꯤ ꯌꯥꯝ ꯁꯥꯡꯖꯜꯂꯛꯑꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯑꯦ ꯊꯥꯗꯣꯏ ꯁꯅꯥ ꯐꯥꯒꯤ ꯇꯧꯕꯅꯦꯗ ꯄꯥꯔꯤꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯦ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯊꯦꯝꯕꯁꯨ ꯈꯪꯗꯦ ꯑꯩ ꯍꯣꯏꯅꯦ ꯊꯥꯗꯣꯏꯁꯅꯥꯅ ꯈꯪꯉꯝꯃꯤꯁꯦ ꯄꯥꯔꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯌꯦꯡꯉꯒꯦ ꯃꯥꯅ ꯂꯥꯏꯚ ꯊꯥꯗꯕꯤꯗ ꯁꯣꯝꯗ ꯆꯔꯥ ꯍꯦꯜ ꯂꯩꯔꯤꯁꯤ ꯀꯔꯤ ꯂꯩꯕꯅꯣꯗꯣ ꯃꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯨꯅꯤ ꯄꯨꯡ ꯍꯧꯖꯤꯛꯇꯒꯤ ꯄꯨꯕꯤꯔꯒꯦ ꯈꯨꯠ ꯁꯝꯅ ꯑꯣ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯂꯥꯛꯁꯜꯂꯛꯑꯒꯦ ꯅꯣꯏ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯀꯣ ꯑꯝꯇ ꯌꯦꯡ ꯂꯥꯛꯇꯥꯔꯦ ꯑꯩꯁꯨ ꯅꯣꯏ ꯂꯥꯏꯞꯇꯣ ꯀꯔꯝꯕ ꯂꯥꯏꯞꯇꯅꯣ ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯣ ꯃꯐꯝꯗꯨꯐꯥꯎꯗꯤ ꯍꯥꯏꯔꯝꯃꯣ ꯑꯩ ꯑꯃꯨꯛ ꯃꯐꯝ ꯃꯌꯥꯝ ꯌꯥꯝꯕꯅꯤ ꯀꯪꯉꯥꯎꯅꯗꯅ ꯊꯦꯡꯅꯈꯤꯗꯕꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯅ ꯍꯥꯏꯅ ꯊꯥꯕ ꯆꯦꯅꯦꯜ ꯑꯃꯅ ꯀꯃꯦꯟ ꯇꯧꯔꯦ ꯐꯣꯟ ꯌꯥꯝ ꯁꯥꯒꯠꯂꯤꯁꯦ ꯐꯅꯕ ꯎꯄꯥꯏ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯐꯣꯟ ꯌꯥꯝ ꯁꯥꯒꯠꯂꯤꯁꯦ ꯐꯅꯕ ꯎꯄꯥꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯈꯜ ꯑꯅꯤ ꯑꯍꯨꯝꯈꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯁꯤ ꯑꯍꯥꯟꯕꯗ ꯆꯥꯔꯖ ꯇꯧ ꯇꯧꯅ ꯁꯥꯒꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯔꯖꯤꯡꯒꯤ ꯋꯥꯔꯠꯇꯣ ꯆꯥꯟꯅꯗꯕ ꯑꯗꯨꯗꯤ ꯆꯥꯔꯖꯤꯡꯒꯤ ꯋꯥꯔꯠꯇꯣ ꯆꯥꯟꯅꯕ ꯃꯁꯥꯒꯤ ꯀꯝꯄꯅꯤꯒꯤ ꯑꯗꯨꯝ ꯆꯥꯔꯖꯔꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯒ ꯆꯥꯔꯖ ꯇꯧꯔꯤꯕ ꯀꯦꯕꯜꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯕꯤ ꯀꯦꯕꯜꯗꯣ ꯇꯥꯏꯞ ꯁꯤ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯋꯥꯌꯔꯤꯡ ꯀꯩꯅꯣꯗꯣ ꯐꯠꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯒꯠꯄ ꯌꯥꯎꯏꯀꯣ ꯑꯗꯨꯃ ꯌꯦꯡꯕꯤꯔꯣ ꯑꯗꯨꯃ ꯈꯤꯇꯪ ꯑꯐꯕ ꯑꯃ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯐꯣꯟꯗꯨ ꯑꯩꯈꯣꯏꯅ ꯁꯤꯟꯅꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯁꯟꯕꯁꯦ ꯃꯁꯤꯁꯨ ꯐꯣꯟ ꯁꯥꯒꯠꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏ ꯑꯗꯨꯃ ꯇꯧꯕꯤꯗꯕ ꯑꯗꯨꯒ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯣꯏ ꯔꯟ ꯇꯧꯔ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯔꯟ ꯇꯧꯔꯒ ꯂꯩꯕꯗꯣ ꯂꯩꯇꯅꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯔꯟ ꯇꯧꯕꯗꯣ ꯑꯣꯐ ꯊꯝꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯦꯃꯣꯔꯤ ꯔꯦꯝꯗꯣ ꯃꯥꯅ ꯑꯣꯀꯨꯄꯥꯏ ꯇꯧꯁꯜꯂꯒ ꯂꯩꯗꯣ ꯂꯩꯇꯅꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯈꯔ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯁꯥꯒꯠꯄꯁꯤ ꯈꯔ ꯍꯟꯊꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯕ ꯄꯥꯔꯇꯤꯀꯨꯂꯔ ꯐꯣꯟ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯆꯥꯟꯅꯗꯕꯒꯤ ꯑꯗꯨꯝ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯃꯕꯨꯡ ꯃꯅꯤꯄꯨꯔꯤ ꯃ꯭ꯌꯨꯖꯤꯛ ꯀ꯭ꯂꯕꯇ ꯆꯠꯂꯝꯃꯒꯦ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯊꯣꯛꯂꯒꯦ ꯃꯕꯨꯡ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯁꯅꯥ ꯑꯩꯁꯨ ꯂꯥꯏꯞꯁꯨ ꯌꯥꯝ ꯁꯥꯡꯅꯗꯤ ꯇꯧꯔꯔꯣꯏꯀꯣ ꯑꯗꯨꯒ ꯂꯥꯏꯞꯁꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯞ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯑꯝꯇꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯣ ꯑꯝꯇꯪ ꯆꯪꯉꯒ ꯌꯦꯡꯅꯤꯡꯉꯛꯄ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯆꯦꯅꯦꯜꯁꯤꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯤ ꯆꯪꯉꯛꯀꯦ ꯌꯦꯡꯒꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯗꯕ ꯆꯦꯅꯦꯜ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯩ ꯃꯤꯁꯇꯔ ꯋꯥꯔꯜꯅ ꯕ꯭ꯔꯣꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯩꯗꯤ ꯉꯁꯤꯁꯦ ꯍꯋꯥꯏꯒ ꯀꯥꯡꯉꯧꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯥꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯅꯥ ꯅꯣꯏꯁꯨ ꯐꯦꯁꯕꯨꯛꯇ ꯄꯥꯎ ꯈꯔ ꯐꯥꯎꯖꯜꯂꯣ ꯃꯥꯒꯤ ꯑꯋꯥꯕ ꯀꯥꯎꯅꯕ ꯍꯥꯏꯌꯦ ꯍꯣꯏꯅꯦ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯩꯀꯣ ꯑꯗꯨꯝ ꯑꯩꯁꯨ ꯂꯩ ꯑꯗꯨꯗ ꯑꯋꯥꯕꯗꯣ ꯀꯥꯎꯕ ꯍꯥꯏꯕꯁꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯅꯥꯒꯨꯝꯕꯒ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯔꯒ ꯐꯩꯗꯅꯀꯣ ꯑꯗꯨꯅ ꯍꯣꯏ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯣ ꯐꯦꯁꯕꯨꯛꯇ ꯈꯪꯕ ꯂꯩꯔꯗꯤ ꯈꯪꯉꯗꯤ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯣ ꯃꯁꯥꯒꯤ ꯅꯝꯕꯔ ꯂꯩꯕ ꯐꯣꯟ ꯄꯥꯏꯕ ꯈꯣꯠꯄ ꯅꯝꯕꯔ ꯈꯪꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯩꯗꯧꯔꯤ ꯅꯨꯡꯉꯥꯏꯇꯕꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕꯅ ꯀꯩꯅꯣ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕ ꯃꯇꯝꯗ ꯑꯋꯥꯕꯁꯦ ꯈꯔ ꯑꯗꯨꯝ ꯀꯣꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯗꯤ ꯂꯩꯉꯝꯗꯕ ꯑꯩꯈꯣꯏ ꯖꯤꯕ ꯑꯃꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯈꯩ ꯅꯨꯡꯉꯥꯏꯖꯕ ꯁꯣꯁꯦꯜ ꯏꯟꯇꯔꯦꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯁꯣꯁꯦꯜ ꯑꯦꯅꯤꯃꯦꯜ ꯍꯥꯏꯗꯅꯀꯣ ꯂꯩꯕ ꯐꯥꯎꯗꯤ ꯏꯇꯣꯞ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯃꯤꯒ ꯂꯩꯃꯤꯟꯅꯔ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕ ꯖꯤꯕ ꯑꯃꯅꯤ ꯁꯥꯗꯣꯏ ꯁꯅꯥꯅ ꯏꯕꯨꯡꯗꯤ ꯐꯦꯁꯕꯨꯛ ꯄꯥꯏꯗꯔꯣ ꯍꯥꯏ ꯑꯩ ꯐꯦꯁꯕꯨꯛ ꯄꯥꯏ ꯐꯦꯁꯕꯨꯛꯁꯨ ꯑꯦꯀꯥꯎꯟ ꯑꯩꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯁꯤꯗ ꯆꯪꯉꯒ ꯅꯣꯏꯅ ꯑꯗꯨꯝ ꯌꯦꯡꯀꯥꯟꯗ ꯃꯈꯥꯗ ꯂꯤꯡ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯃꯤꯡꯗ ꯒꯣꯔꯕꯥꯆꯣꯐ ꯍꯥꯏꯅ ꯋꯥꯡꯈꯦꯝ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯐꯦꯁꯕꯨꯛꯇ ꯑꯗꯣ ꯐꯦꯁꯕꯨꯛꯁꯦ ꯌꯥꯝ ꯀꯨꯏꯅ ꯄꯥꯏꯔꯨꯗ꯭ꯔꯦ ꯑꯩꯁꯦ
2016ꯗ ꯑꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯦꯁꯕꯨꯛ ꯌꯥꯝ ꯄꯥꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯦ 2016ꯗꯒꯤ ꯑꯩ ꯐꯦꯁꯕꯨꯛ ꯄꯥꯏꯔꯔꯣꯏꯅ ꯑꯩꯅ ꯄꯥꯏꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ 2016ꯗꯒꯤ ꯄꯥꯏꯔꯛꯇꯕꯗꯨꯅ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯑꯣꯛꯇꯣꯕꯔ ꯑꯗꯥꯏꯋꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯍꯧꯖꯤꯛ 25ꯅꯤꯀꯣ 24ꯒꯤ ꯑꯣꯛꯇꯣꯕꯔ ꯑꯗꯥꯏꯋꯥꯏꯗ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯍꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯇꯔ ꯋꯥꯜꯅ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏ ꯍꯣꯏ ꯑꯩꯒꯤ ꯂꯝꯁꯦ ꯁꯥꯏꯇꯣꯟ ꯍꯥꯏꯗꯨꯗꯒꯤꯅꯤꯀꯣ ꯑꯩ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯁꯥꯏꯇꯣꯟ ꯇꯥꯔꯝꯃꯅꯤ ꯈꯜꯂꯤ ꯇꯥꯔꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯖꯒꯥꯗꯣ ꯀꯔꯋꯥꯏꯗ ꯀꯃꯥꯏꯅ ꯑꯣꯏꯕꯗꯣꯏꯅꯣ ꯑꯗꯨꯝ ꯇꯥꯛꯂꯛꯀꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤ ꯌꯥꯝ ꯀꯥꯟꯅꯩꯅ ꯇꯥꯛꯄꯤꯔꯛꯄꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕ ꯑꯋꯤꯌꯔ ꯑꯣꯏꯅꯕ ꯑꯗꯨꯝ ꯁꯦꯝꯖꯕꯅꯤ ꯑꯗꯨꯗ ꯌꯦꯡꯉꯤꯕ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯇꯤꯞ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪꯗꯁꯨ ꯚꯦꯂꯨ ꯑꯦꯗꯤꯠ ꯇꯧꯕ ꯑꯗꯨꯝꯕ ꯀꯣꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯍꯣꯠꯅꯔꯤꯗꯨ ꯃꯇꯤꯛ ꯃꯍꯩ ꯌꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯧꯖꯒꯦ ꯃꯣꯏꯔꯥꯡ ꯑꯗꯣꯝꯗ ꯑꯣꯏꯗꯣꯏꯔꯕ꯭ꯔꯣ ꯁꯥꯏꯇꯣꯟꯁꯦ ꯍꯥꯏ ꯍꯣꯏ ꯑꯗꯣꯝ ꯁꯥꯏꯠꯇ ꯑꯣꯏꯗꯣꯏꯅꯤ ꯁꯥꯏꯇꯣꯜ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯏꯇꯣꯟ ꯍꯥꯏꯕꯅꯤ SAITON ꯅꯤꯀꯣ ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯃꯣꯏꯔꯥꯡ ꯂꯣꯝꯗ ꯂꯥꯛꯀꯗꯕꯅꯤ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯕꯤꯁꯅꯨꯄꯨꯔꯝꯗꯒꯤ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯔꯥꯡꯗꯒꯤ ꯍꯥꯏꯊꯔꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯑꯒ ꯀ꯭ꯋꯥꯛꯇꯥ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯇꯥꯕ ꯂꯝꯗꯣ ꯂꯥꯟꯊꯔꯒ ꯑꯗꯨꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯑꯗꯨ ꯂꯥꯟꯊꯣꯛꯑꯀꯥꯟꯗ ꯂꯝ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯆꯪꯉꯀꯥꯟꯗ ꯂꯩꯕ ꯂꯝꯅꯤ ꯑꯇꯣꯞꯄ ꯂꯝꯕꯤꯗꯒꯤꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯆꯠꯅꯕ ꯂꯝꯕꯤꯅꯦ ꯏꯕꯨꯡ ꯑꯃꯨꯛ ꯇꯥꯗ꯭ꯔꯤꯌꯦ ꯂꯝꯁꯦ ꯍꯥꯏꯔꯤꯌꯦ ꯑꯣ ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯇꯤꯗꯤꯝ ꯂꯥꯏꯟꯁꯦ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗꯒꯤ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯍꯥꯏꯈ꯭ꯔꯒ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯂꯝꯕꯤꯁꯤꯗ ꯂꯥꯛꯀꯗꯣꯏꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯛꯇꯥ ꯄꯥꯡꯒꯜ ꯇꯥꯕꯗꯣ ꯂꯥꯟꯊꯔꯀꯥꯟꯗ ꯑꯗꯨꯗ ꯃꯃꯥꯡꯗ ꯐꯧ ꯆꯥꯏꯈꯥꯏ ꯍꯥꯏꯗꯅ ꯀꯪꯕꯥꯏ ꯀꯥꯏꯅ ꯌꯧꯕꯗꯣ ꯑꯗꯨ ꯂꯩꯕꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯂꯥꯟꯁꯟꯕ ꯌꯥꯗ꯭ꯔꯦꯗꯅꯀꯣ ꯏꯔꯥꯡꯁꯤꯅ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡ ꯄꯥꯡꯅ ꯁꯣꯔꯣꯛ ꯑꯃ ꯐꯥꯎꯖꯈꯥꯏꯌꯦ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯗ ꯏꯁꯇꯦꯠ ꯑꯗꯨꯝ ꯆꯪꯉꯒ ꯀꯤꯂꯣꯃꯤꯇꯔ ꯑꯅꯤ ꯃꯈꯥꯏꯃꯨꯛ ꯆꯪꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝꯁꯤ ꯂꯩꯔꯦ ꯍꯣꯏ ꯕ꯭ꯔꯣ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯟꯅ ꯈꯪꯗꯕ ꯃꯌꯥꯝ ꯈꯪꯉꯦ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡꯗꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯋꯦ ꯃꯣꯏꯅ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯌꯦꯡꯅꯕ ꯍꯥꯏꯅ ꯍꯣꯏ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯁꯤꯌꯥꯔ ꯇꯧꯕꯤꯕꯁꯦ ꯑꯩꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯀꯥꯟꯅꯕꯅꯤ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯐꯣꯟꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯐꯣꯟꯁꯤ ꯑꯗꯨꯝ ꯂꯣꯏꯅ ꯄꯥꯏꯅꯔꯝꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯇꯤꯂꯥꯏꯠ ꯇꯧꯔꯤꯁꯤꯁꯨ ꯐꯣꯟꯗꯩꯅꯤ ꯃꯌꯥꯝꯅ ꯌꯦꯡꯉꯛꯏꯁꯤꯁꯨ ꯐꯣꯟꯗꯩꯅꯤ ꯑꯗ ꯐꯣꯟꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯇ ꯂꯩꯔꯤꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯑꯩꯈꯣꯏꯗ ꯈꯪꯕ ꯍꯥꯏꯕꯁꯦ ꯈꯤꯇꯪꯗꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯪꯖꯕ ꯀꯌꯥ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯈꯣꯠꯂꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯑꯩꯁꯨ ꯆꯦꯟꯅꯦꯜ ꯄꯥꯏꯕꯅꯦ ꯁꯤꯗ ꯃꯆꯥ ꯑꯃ ꯍꯥꯏ ꯍꯣꯏ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯆꯦꯟꯅꯦꯜ ꯂꯩꯔꯒꯗꯤ ꯑꯩ ꯆꯪꯁꯤꯜꯂꯛꯀꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯁꯤꯜꯂꯛꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯀꯣ ꯃꯇꯦꯡ ꯄꯥꯡꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯥꯟꯅ ꯀꯥꯟꯅꯕ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯌꯥꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯑꯗꯨꯝ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯏꯁꯥꯅ ꯍꯩꯅꯖꯕ ꯀꯣꯟꯇꯦꯟ ꯑꯗꯨꯝ ꯁꯦꯝꯃꯒꯀꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯗꯨ ꯇꯣꯄꯤꯛꯇꯣ ꯑꯩꯈꯣꯏꯒꯤ ꯅꯤꯠꯁ ꯍꯥꯏꯇꯥꯔꯦꯅꯦ ꯆꯦꯅꯦꯜꯗꯨꯒꯤ ꯀꯣꯟꯇꯦꯟꯗꯨꯒꯤ ꯅꯤꯠꯁꯇꯨꯗꯤ ꯏꯁꯥꯅ ꯈ꯭ꯋꯥꯏ ꯍꯩꯅꯕ ꯇꯣꯄꯤꯛ ꯑꯃ ꯇꯧꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤꯅ ꯈꯜꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯕ ꯑꯁꯤꯒꯤ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯒꯦꯖꯦꯠꯁꯀꯨꯝꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯐꯣꯟꯒꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯂꯦꯞꯇꯣꯞ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯕꯦꯡꯒꯨꯝꯕ ꯂꯩꯗꯅꯀꯣ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯄꯣꯠꯁꯦ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯄꯗ ꯌꯥꯝ ꯄꯥꯝꯕ ꯌꯥꯝ ꯂꯩꯅꯤꯡꯕ ꯌꯥꯝ ꯈꯪꯅꯤꯡꯕ ꯄꯣꯠ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯃꯤꯗꯥ ꯑꯃ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯅꯤꯡꯕꯒꯤ ꯑꯩꯅ ꯄꯥꯔꯨꯕ ꯊꯤꯖꯤꯜꯂꯨꯕ ꯈꯪꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯗ ꯑꯩꯅ ꯈꯪꯕ ꯈꯔꯗꯣ ꯃꯁꯤꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯣꯛꯑꯝꯒꯅꯤ ꯑꯗ ꯑꯩꯅ ꯈꯪꯕ ꯈꯔꯗꯣ ꯁꯤꯌꯔ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯧꯔꯛꯈꯤꯕ ꯆꯦꯟꯅꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯦꯟꯅꯦꯜ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ
social issue da base tauba adagi entertainment da adagi adumaina technology da kay da base tauba se kitang likpa male ina sum khanbada ibung lairabi oiribani channel se hairi adumba kesu leite masing yamba YouTube sidiko subscriber gi number gi game nate hai tare subscriber yambadi darkar tai madi views ki kenoni hai tare subscriber chama khak leita su lising makhak leita su mayamna yengakpado content du mayamna pamnaba oibado aduni khwai darkar taris views to mayam ama lakta ga aina pininga message to aina pininga pau do mi mayam de yohan buduni aba darkar taisi ko ado subscriber sidi sisu am darkar budi tai monetize to ge hai tar ga di 1000 yodaba yade adubu adu yaudraga su ko adum channel macha hai kadra channel mi masing dik pasing jo dum mayam ama kaino to hai tare adum chali mayam ni yengnei hai tare sundar mangang na mu comment ama ire ko bro phone hitting issue yamna laise update tawra kan da fagadra hai phone hitting issue lei bi matang se hujik ta su hairam mani kana nom na su mamang da su Mr. World hai ba keno man su comment tawra khre ko dim mang da so mu ka su hanga khare khoi update tawra ga su phagi ba su yawi adu phabadi khadi wana thoi maram di software da update tawra pa di software da optimize tawra pu khakta ne ba ko adu magi manung da yauri ba hardware do asai gi processor gumba do adugumbudu yam weak oi taragadi hawjikki matamda laiba application myam se run to bungam dabagi sagalakpasu yaweba adu nattabida ngasai su haigre ko ay hanjan janadi oidore hanadi ye yengma mising di loi taraba khangaba ngatani phone gi charger sigi makha su yam pori charger du gi watt tu ga phone du accept to bungami ba watt tu ani su sana dragadi sagatpa khotpa su yawi charging cable du phatragadi amu cable du gi matu ina to su yawi du application myam ma broadware myam ma hapchal lai taragadi moi myam dugi background da application myam du run tawra lei matam sagalak pasu yawi battery phatraga so obi yawi aduna maram se yam yame aduna hairi myam sinji khara yeng yu tare application gumba yawraga di ahen ba kana da ba yawraga lothok pi ba aduga charge tawriba charger lu phatta boy tare sindok piu phone gi charger mari du phatta boy tare sindok piu aduna phone gi life ta battery life ta damage tawra kadaba leibani na heating issue si maru oina thon basidi processor na thon mane hai tai es thadoi sana na ibung aidi good night oirage hai hoi thadoi sana good night oibiro thiengen su khale matam se ko tum pathaba tumba yaba matam su oire aduga atopa live ta mayam thengna ba yaba nga sayam palamba do isai keno ma pari live eba keno ai chu thirakke changakke aduga isai phaja phaja ba tai hai do manipur gi isai phaja ba amtang ai su taning be sem tang lei mudum tang request tawge moi play tawrak pra tamina se ai tare ai su lakke ado hojik live se loisalakanda to live tharam dragadi khangre atopa live thaba isei myam tamina biya ba kari leibado do aidi khangre khangagadi comment tang toksan miram live se ngasi gi sidi am kuire pung mo makhai phajale ko live tawrise topic sisu content gi de gi kitang na thairaga su ha myam din nungai thopoina chatlure adum nungai ke su kaide sumaina wari watai saba awa nungai share tawba nungai ba pau phau du phau jin tawba sum myam su tawna bi damak tini live thaise ko adum topic amada adum stick tawga leini haibu su leite aduga awa nungai kari tawi tawde adum myam share tawna ba adu su yam mathau tai hai tare laisam mahes kumanam kambro aduga processor makhal kaya ama lei snapdragon octa core iphone A15 gaina adubu karambana phabano aduno no ba tholok pasina karambana phaino khangdaba hai tai snapdragon haisi company maming ni ko snapdragon gi processor akoina hojika 7 generation 8 generation gaina mayam leidana ko adugi company dugi processor si yam phai aduga mediatek kaina lei mediatek dimensity kaina processor lei adaidi khoigi samsung gi exynos processor lei aduga google gi mai masana sajaba tensor haina processor lei aduga kaw hai aduga iphone gi da yauri bisni apple gi bionic chipset ka haise adum mayam khal mayam lei aduga phaba haise
ꯑꯗꯨ ꯀꯝꯄꯅꯤꯗꯨꯅ ꯍꯦꯜꯂꯤ ꯃꯥꯏꯗꯨꯅ ꯂꯣꯏ ꯐꯔꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯦꯚꯔꯦꯖ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯈꯔ ꯐꯩ ꯑꯦꯄꯜꯒꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯦꯄꯜꯒꯤ ꯃꯣꯏꯒꯤ ꯕꯥꯏꯅꯤꯛ ꯆꯤꯞꯁꯦꯠꯁꯤꯡꯁꯦ ꯑꯗꯨꯕꯨ ꯄ꯭ꯔꯣꯁꯦꯁꯔꯗꯨꯕꯨ ꯁꯥꯔꯤꯕ ꯅꯦꯅꯣꯃꯤꯇꯔ ꯃꯥꯒꯤ ꯄꯋꯥꯔ ꯑꯦꯟ ꯍꯤꯠ ꯑꯦꯐꯤꯁꯤꯌꯦꯟ ꯀꯌꯥꯝ ꯌꯥꯝꯅ ꯑꯣꯏ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯄ꯭ꯔꯣꯁꯦꯁꯔꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯝꯗꯤ ꯀꯨꯏꯔꯦ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗꯤ ꯐꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯆꯦꯅꯦꯜꯁꯤꯗ ꯑꯩ ꯍꯥꯞꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯑꯝꯇ ꯊꯤꯕꯤꯌꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯀꯌꯥꯝ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯝꯄꯅꯤ ꯃꯃꯤꯡꯗ ꯌꯦꯡꯉꯒ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏ ꯄ꯭ꯔꯣꯁꯦꯁꯔꯗꯨꯗ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯌꯦꯡꯉꯀꯥꯟꯗ ꯑꯃꯁꯤꯒ ꯃꯁꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦꯅ ꯆꯥꯡꯗꯝꯅꯔꯒ ꯌꯦꯡꯉꯒ ꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯈꯟꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯏꯕꯨꯡꯗ ꯄꯥꯔꯤꯗꯤ ꯉꯁꯤ ꯊꯥꯗꯦ ꯏꯕꯨꯡꯅ ꯁꯤ ꯂꯣꯏꯔꯒ ꯁꯉꯥꯏ ꯔꯦꯗꯤꯑꯣ ꯂꯥꯏꯚꯇ ꯂꯥꯛꯑꯣ ꯑꯗꯨꯗ ꯑꯇꯩꯁꯨ ꯍꯥꯏꯔꯒꯦ ꯈꯔ ꯂꯩꯕ ꯖꯒꯥꯅꯤ ꯑꯩ ꯂꯩꯔꯝꯃꯒꯦ ꯍꯥꯏꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯁꯉꯥꯏ ꯔꯦꯗꯤꯑꯣ ꯂꯥꯏꯚ ꯍꯥꯏꯕꯀꯣ ꯑꯩ ꯆꯪꯁꯜꯂꯛꯑꯒꯦ ꯑꯗ ꯏꯁꯩꯒꯨꯝꯕ ꯇꯥꯕ ꯌꯥꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤꯕꯅꯤꯅ ꯑꯩꯁꯨ ꯏꯁꯩ ꯑꯃꯇꯪ ꯐꯖꯕ ꯑꯝꯇ ꯇꯥꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯩꯗꯣ ꯑꯩꯁꯨ ꯑꯝꯇꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯊꯥꯕꯤꯔꯛꯄ꯭ꯔꯥꯗꯤ ꯌꯦꯡꯉꯒꯦ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯐꯝꯗꯨꯗ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯛꯑꯦꯀꯣ ꯍꯣꯏ ꯏꯕꯨꯡ ꯍꯥꯏꯔꯛꯑꯦ ꯁꯥꯗꯣꯏ ꯁꯅꯥꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯟꯇꯦꯟ ꯀꯩꯅꯣꯗ ꯂꯩꯕ ꯇꯣꯄꯤꯛ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯈꯪꯅꯤꯡꯕ ꯑꯗꯨꯝ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩ ꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯅꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯈꯔ ꯁꯤꯡꯁꯤꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟ ꯏꯁꯟꯕꯤꯔꯣ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯪꯖꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯃꯊꯪꯒꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯁꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩ ꯇꯧꯕꯅꯦ ꯑꯗꯨꯗ ꯑꯃꯨꯛ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯊꯦꯡꯅꯔꯁꯨ ꯍꯪꯉꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯀꯃꯦꯟꯁꯦ ꯃꯈꯥ ꯇꯥꯅꯁꯨ ꯂꯥꯛꯇ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚ ꯊꯥꯔꯤꯁꯤꯁꯨ ꯃꯇꯝꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯊꯦꯡꯅꯕ ꯌꯦꯡꯉꯛꯄꯁꯨ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯊꯪꯃꯨꯛꯀꯤ ꯆꯌꯣꯜꯗ ꯃꯊꯪꯒꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇꯁꯨ ꯁꯟꯗꯦ ꯅꯨꯃꯤꯠꯇꯁꯨ ꯑꯗꯨꯝ ꯑꯩ ꯂꯥꯏꯚ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯂꯥꯏꯚꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯇꯥꯅꯤꯡꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯃꯈꯥ ꯇꯥꯅ ꯃꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯥꯏꯅꯔꯁꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯈꯟꯖꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ 33 ꯆꯠꯂꯦ 34 35 ꯃꯤꯅꯤꯠ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯩ ꯃꯈꯥ ꯇꯥꯕ ꯀꯃꯦꯟ ꯏꯕꯤꯔꯛꯇ꯭ꯔꯒꯗꯤ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦꯅ ꯂꯣꯏꯁꯤꯟꯅꯕ ꯑꯩ ꯈꯜꯂꯦ ꯑꯗꯨꯅ ꯃꯤꯅꯤꯠ ꯑꯅꯤꯁꯤꯇꯪ ꯌꯦꯡꯉꯁꯤ ꯉꯥꯏꯔꯁꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯀꯥꯟꯗ ꯑꯣꯀꯦ ꯕꯣꯏ ꯑꯣꯐꯤꯁꯦꯜꯅ ꯊꯦꯡꯀꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯔꯨꯛ ꯌꯥꯕꯤꯕ ꯂꯥꯏꯚꯁꯤꯗ ꯌꯥꯎꯕꯤꯕꯀꯣ ꯀꯃꯦꯟ ꯏꯕꯤꯔꯛꯄ  34 ꯆꯠꯂꯦꯀꯣ ꯃꯤꯅꯤꯠ ꯑꯃꯇꯪ ꯉꯥꯏꯔꯦ ꯁꯤ ꯃꯤꯅꯤꯠ ꯑꯃꯁꯤꯐꯥꯎꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯌꯦꯡꯉꯒꯦ ꯇꯧꯔꯛꯇ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ
ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯄꯨꯡ 10:30 ꯇꯥꯁꯜꯂꯛꯑꯦꯀꯣ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯋꯤꯛꯇ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯊꯦꯡꯅꯃꯤꯟꯅꯕ ꯌꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯦ ꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ